ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯈꯣꯏꯖꯨ ꯂꯩꯈꯥꯝ, ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏ ꯈꯨꯔꯥꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯇꯥꯍꯟꯖꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯑꯏꯕꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯐꯝ ꯈꯔꯗꯪ ꯊꯝꯕꯤꯔꯛꯂꯤ, ꯃꯗꯨꯗꯤ ꯋꯥꯔꯤ ꯑꯁꯤ ꯋꯥꯈꯜꯅ ꯁꯥꯒꯠꯂꯒ ꯏꯖꯕꯅꯤ꯫ ꯋꯥꯔꯤꯁꯤꯗ ꯏꯇꯤꯍꯥꯁꯀ ꯃꯔꯤ ꯂꯩꯅꯕ ꯋꯥꯔꯤ ꯇꯥꯡꯀꯛ ꯈꯔ ꯌꯥꯎꯔꯤꯕ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯃꯤꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯩꯅ ꯋꯥꯏ ꯇꯥꯡꯅ ꯁꯝꯊꯔꯛꯄ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯩꯇ꯭ꯔꯕꯥꯛ ꯑꯁꯤꯗ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯍꯥꯏꯕ ꯄꯣꯠꯁꯛ ꯑꯅꯤ ꯑꯁꯤ ꯄꯨꯡꯕꯥ ꯑꯣꯏꯅ ꯊꯧꯗꯣꯛ ꯊꯧꯔꯝ ꯀꯌꯥ ꯑꯃꯗ ꯁꯤꯖꯤꯟꯅꯔꯛꯏ꯫ ꯋꯥꯔꯤ ꯀꯌꯥ ꯂꯩ꯫ ꯈꯣꯏꯖꯨꯅ ꯂꯥꯏꯅꯤꯡꯊꯧꯅꯤ, ꯑꯗꯨꯒ ꯂꯩꯈꯥꯝꯅ ꯂꯥꯏꯔꯦꯝꯃꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯅꯩ꯫ ꯅꯣꯡꯃ ꯀꯣꯔꯧ ꯅꯣꯡꯖꯥ ꯑꯃꯈꯛꯅꯤ, ꯏꯉꯦꯜ ꯊꯥꯒꯤ ꯊꯥꯖꯤꯟ ꯀꯨꯝꯒꯤ ꯅꯣꯡ ꯀꯨꯝꯈꯥꯏꯕ ꯀꯥꯟ꯫ ꯉꯁꯤꯗꯤ ꯅꯣꯡꯗꯣꯜ ꯑꯇꯤꯌꯥꯗꯣ ꯃꯌꯦꯛ ꯏꯁꯦꯡ ꯁꯦꯡꯏ, ꯇꯔꯨ ꯇꯔꯨꯅ ꯎꯏ꯫ ꯂꯩꯆꯤꯜꯅ ꯅꯣꯡꯗꯣꯟ ꯈꯦꯠꯅ ꯄꯥꯏꯔꯤꯕ ꯌꯦꯡꯕꯗ ꯄꯨꯛꯅꯤꯡ ꯍꯨꯏ꯫ ꯑꯗꯨ ꯃꯩꯒꯤ ꯀꯥꯟ ꯏꯈꯧ ꯂꯥꯡꯅ ꯂꯦꯜꯂꯝꯕꯤ ꯅꯣꯡꯒꯧꯒꯤ ꯁꯦꯛꯂꯥ ꯃꯥꯒꯤ ꯍꯔꯥꯎꯖꯐꯝ ꯂꯥꯛꯂꯦ ꯄꯥꯈꯪ ꯑꯣꯏꯕ ꯃꯍꯥꯛꯇꯨ꯫ ꯉꯥꯏꯖꯕꯅꯤ ꯅꯤꯡꯉꯣꯜꯅ ꯍꯥꯟꯅ꯫ ꯄꯥꯈꯪ ꯃꯥꯕꯨ ꯎꯕꯗ ꯅꯤꯡꯉꯣꯜ ꯊꯃꯣꯏꯗꯨ ꯑꯋꯥ ꯄꯔꯩ ꯁꯥꯠꯈꯔꯦ, ꯅꯨꯡꯉꯥꯏ ꯏꯄꯥꯛꯇ ꯇꯥꯎꯈꯔꯦ꯫ ꯋꯥꯡꯂꯦꯝꯕꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯆꯪꯁꯤꯜꯂꯛ ꯍꯥꯏꯔꯩ ꯃꯥꯕꯨ ꯋꯥꯅ ꯉꯥꯏꯔꯝꯕꯤ ꯊꯃꯣꯏꯒꯤ ꯆꯥꯟꯅꯕꯤ ꯃꯥꯕꯨ ꯌꯦꯡ꯫ ꯂꯥꯏꯔ ꯃꯆꯥ ꯑꯣꯏꯔꯨꯕꯅ ꯊꯕꯛ ꯁꯤꯟꯊꯥ ꯄꯥꯡꯂꯤꯉꯩ ꯊꯥꯅꯈꯤꯕ ꯃꯇꯝꯁꯨ ꯉꯥꯛꯅ ꯂꯥꯛꯄ ꯉꯝꯈꯤꯗ꯭ꯔꯤ꯫ ꯋꯥꯔꯧꯕꯤꯔꯣꯏꯀꯣ ꯁꯥꯅꯧ ꯏꯅꯦ ꯃꯆꯥꯎ, ꯍꯣ ꯋꯥꯔꯧꯖꯗꯤꯌꯦ ꯂꯣꯌꯨꯝꯕ꯫ ꯑꯁꯨꯛ ꯀꯨꯏꯕ ꯀꯨꯝꯖꯥ ꯇꯔꯦꯠꯁꯦ ꯅꯣꯡꯃꯇ ꯑꯩꯕꯨ ꯅꯐꯝꯗ ꯁꯥꯎꯕ ꯋꯥꯔꯧꯕ ꯌꯥꯎꯈꯤꯕ꯭ꯔꯅꯦ? ꯃꯋꯥꯍꯩꯗꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯔꯤ ꯅꯤꯡꯉꯣꯜ ꯅꯥꯛꯇ ꯁꯠ ꯐꯝꯊꯗꯨꯅ꯫ ꯑꯗꯨꯅꯕꯨ ꯂꯝꯍꯦꯟꯕ ꯊꯃꯣꯏꯁꯤꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯁꯨꯝ ꯍꯦꯜꯂꯤꯕꯁꯤꯗꯤ꯫ ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯛꯈꯤ꯫ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯃꯥꯅꯁꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯟ ꯃꯉꯛꯇꯨ ꯈꯖꯤꯛ ꯆꯦꯞꯊ ꯄꯥꯈꯪ ꯃꯉꯣꯟꯗ ꯌꯦꯡꯉꯤ꯫ ꯊꯥꯏꯅꯉꯩꯒꯤ ꯁꯥꯕꯤ ꯁꯥꯅꯧꯒꯤ ꯅꯨꯡꯁꯤꯕꯗꯤ ꯂꯩꯔꯥꯡ ꯄꯤꯕ, ꯂꯩꯔꯥꯡ ꯑꯁꯤꯅ ꯃꯊꯣꯏꯕꯅꯤ꯫ ꯃꯗꯨꯃꯛꯅꯤ ꯃꯈꯣꯏ ꯑꯅꯤꯁꯨ꯫ ꯋꯥꯡꯂꯦꯝꯕꯅ ꯃꯈꯨꯠꯃꯛꯅ ꯂꯣꯏꯕꯤꯁꯤꯡꯗꯒꯤ ꯍꯦꯜꯂꯛꯄ ꯁꯛꯁꯨ ꯍꯦꯜꯂꯕ ꯂꯩꯔꯥꯡ ꯃꯥꯕꯨ ꯂꯩꯈꯣꯛꯇ ꯁꯦꯠꯅ ꯄꯥꯏ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯄꯨꯊꯣꯔꯛꯏ꯫ ꯁꯤꯡꯉꯦ ꯂꯩꯔꯥꯡ ꯃꯁꯨꯅ ꯉꯧꯔꯨꯅꯩ, ꯊꯝꯕꯥꯜꯅꯨꯅ ꯂꯩꯔꯥꯡꯗꯣ ꯃꯄꯣꯛꯉꯩꯗꯒꯤ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ꯫ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯖꯩ, ꯍꯥꯏꯖꯩ ꯑꯃꯨꯛꯁꯨ꯫ ꯏꯁꯥꯕꯤ, ꯁꯤꯡꯉꯦꯜ ꯀꯔꯤ ꯂꯩꯔꯥꯡꯅꯣ ꯑꯁꯨꯛ ꯅꯤꯡꯊꯤꯕ ꯑꯁꯤꯗꯤ? ꯐꯖꯩꯗ, ꯅꯤꯡꯉꯣꯜꯅ ꯄꯣꯛꯉꯩꯗꯒꯤꯁꯨ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ꯫ ꯄꯣꯏꯔꯩ ꯂꯝꯗꯝ ꯀꯩꯗ ꯍꯧꯕ ꯁꯤꯡꯉꯦꯜꯅꯣ? ꯂꯣꯏꯕꯤꯁꯤꯡꯗ ꯍꯧꯕ ꯁꯤꯡꯉꯦꯜꯅꯤ꯫ ꯁꯤꯡꯉꯦꯜ ꯄꯥꯝꯕꯤꯒꯤ ꯀꯣꯂꯣꯏꯅ ꯈꯣꯏꯖꯨ, ꯑꯗꯨꯒ ꯁꯤꯡꯉꯦꯜ ꯃꯥꯒꯤ ꯃꯤꯡꯂꯦꯟꯅ ꯈꯣꯏꯖꯨ ꯇꯣꯂꯣꯡꯕ꯫ ꯈꯣꯏꯖꯨ ꯇꯣꯂꯣꯡꯕ ꯍꯥꯏꯕ ꯐꯖꯩ, ꯑꯣꯏꯕ ꯇꯥꯏꯀꯣ ꯏꯁꯥꯕꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯍꯥꯏꯕꯗꯣ꯫ ꯃꯥꯅꯤ, ꯃꯁꯤꯃꯛꯅꯤ꯫ ꯄꯥꯃꯦꯜ ꯑꯣꯏꯅ ꯂꯩꯔꯥꯡ ꯑꯣꯏꯅ ꯃꯤ ꯀꯌꯥꯅ ꯎꯅꯗꯦ꯫ ꯑꯩꯈꯣꯏꯅ ꯎꯅꯔꯤꯕꯁꯤꯗꯤ ꯀꯩꯊꯦꯜꯗ ꯌꯣꯟꯕ ꯑꯗꯨꯗꯅꯤ꯫ ꯈꯣꯏꯖꯨ ꯑꯄꯤꯛꯄ ꯄꯥꯝꯕꯤꯅꯤ, ꯃꯇꯨ ꯁꯣꯝꯃꯤ, ꯃꯄꯥꯜꯅ ꯉꯧꯔꯨꯅꯩ, ꯃꯁꯥꯒꯤ ꯃꯇꯣꯜ ꯃꯇꯣꯜꯗ ꯁꯥꯠꯂꯤ꯫ ꯃꯅꯥꯁꯤ ꯈꯣꯏꯗ꯭ꯔꯤꯡ ꯈꯣꯏꯗ꯭ꯔꯤꯡ ꯇꯧꯏ꯫ ꯂꯣꯏꯕꯤꯁꯤꯡꯗ ꯑꯌꯥꯝꯕꯅ ꯍꯧꯏ, ꯇꯝꯄꯥꯛꯀꯤ ꯂꯝꯗ ꯀꯌꯥ ꯍꯧꯒꯟꯗꯦ꯫ ꯃꯅꯥꯒꯤ ꯃꯆꯨꯗꯤ ꯋꯥꯎꯅ ꯁꯪꯏ, ꯀꯣꯏꯔꯞ ꯇꯧꯅ ꯁꯪꯇꯛ ꯇꯧꯏ, ꯃꯈꯣꯛꯇꯤ ꯆꯥꯎꯗꯦ, ꯃꯁꯣꯡ ꯍꯥꯏꯔꯞꯅ ꯂꯩ꯫ ꯃꯅꯝ ꯅꯨꯡꯁꯤꯕ ꯄꯥꯝꯕꯤꯅꯤ ꯏꯁꯥꯅꯧ꯫ ꯉꯁꯤ ꯄꯥꯈꯪꯅ ꯈꯣꯏꯗꯥꯅ ꯍꯦꯛꯆꯔꯛꯄ ꯂꯩꯔꯥꯡꯁꯦ ꯏꯁꯥꯅꯧꯒꯤ ꯅꯥꯞꯄꯗ ꯏꯈꯨꯠꯃꯛꯅ ꯁꯤꯟꯖꯔꯒꯦꯀꯣ꯫ ꯅꯤꯡꯉꯣꯜ ꯊꯃꯣꯏꯅꯁꯨ ꯍꯣꯌꯥꯅ ꯁꯥꯕꯤ ꯅꯈꯨꯠꯃꯛꯅ ꯁꯤꯟꯕꯤꯔꯣ, ꯅꯤꯡꯉꯣꯜ ꯉꯥꯏ ꯍꯥꯏꯖꯔꯣꯏ ꯏꯁꯥꯅꯧ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯨꯅ ꯈꯣꯏꯖꯨ ꯂꯩꯔꯥꯡ ꯑꯗꯨꯕꯨ ꯅꯤꯡꯉꯣꯜ ꯌꯦꯠ ꯊꯪꯕ ꯅꯥꯞꯄꯗꯨꯗ ꯅꯤꯡꯊꯤꯖꯅ ꯁꯤꯟꯕꯤꯔꯤ꯫ ꯊꯝꯕꯥꯜꯅꯨ ꯃꯄꯨꯛꯅꯤꯡꯗꯨ ꯈꯩꯅ ꯍꯔꯥꯎꯖꯩ, ꯍꯔꯥꯎ ꯃꯇꯣꯟ ꯂꯣꯝꯂꯤ꯫ ꯃꯊꯪꯂꯦꯟ ꯃꯥꯒꯤ ꯅꯨꯡꯁꯤ ꯏꯔꯤꯛ ꯐꯪꯕꯗ ꯇꯦꯛꯈꯠꯂꯤ ꯅꯨꯖꯥ ꯃꯥꯒꯤ ꯊꯃꯣꯏ꯫ ꯋꯥꯡꯂꯦꯝꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯉꯁꯤꯒꯤ ꯀꯣꯔꯧ ꯅꯣꯡꯖꯥꯗ ꯁꯤꯡꯉꯨ ꯃꯥꯕꯨ ꯄꯂꯦꯞꯅ ꯅꯪꯕꯨ ꯏꯔꯥꯜ ꯌꯥꯏꯗ ꯄꯨꯔꯒꯦ ꯍꯥꯏꯅ ꯁꯥꯔꯤ ꯋꯥꯁꯛ ꯁꯛꯂꯦ꯫ ꯅꯤꯡꯉꯣꯜ ꯃꯥꯏ ꯍꯥꯏꯔꯅꯨ, ꯀꯨꯝꯖꯥ ꯇꯔꯦꯠ ꯁꯨꯔꯕ ꯅꯪꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯉꯁꯤꯗꯤ ꯂꯩꯔꯣꯡ ꯑꯣꯏꯅ ꯁꯤꯡꯉꯨ ꯃꯈꯥꯗ ꯀꯠꯂꯁꯤ, ꯆꯠꯂꯁꯤ, ꯌꯨꯝꯂꯥꯏ ꯃꯥꯕꯨ ꯈꯨꯔꯨꯝꯃꯤꯟꯅꯔꯨꯔꯁꯤ꯫ ꯅꯤꯡꯉꯣꯜ ꯊꯃꯣꯏꯗꯤ ꯍꯥꯟꯅꯅ ꯃꯥꯟꯖ ꯃꯀꯥꯗ ꯄꯤꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯀꯩꯗꯧꯉꯩ ꯃꯥꯕꯨ ꯈꯨꯖꯦꯡ ꯄꯥꯂꯣꯏꯅ
maral yaida pubigani haina khaurangna ngaijaribani. Pakhang yawadu tabada ningol mai leidare thambalnugi mataudu wanglembanasu khangli. Thengkini haiduna ningolgi khudangdu ta paitnu singli asum tawna numit asida sabi sanau anidu nungsiwai thungmina khirami. Kumza kumwal haukri leidam thasu ahum mari yaikri. Asumai ganda nongma korong nong apaba amada magum matha surabi thambalnudu nupi oibigi akan balanpham adubu lanthengnaba kan hotnari. Amaibi sigong leina maga loinarakpa sabukpi maibi aduda hai. Hai ising maising kamdaure. Korong naran chankrabani. Nungthilda oigadra haina khalubani. Is thambalnugi mohong asiri khangni. Singuma na karibu tamliba. Thaurang tauko loijari isi aduda mahaki siyong nung nagyariba taibang paudriba ngang asina sakri tawbasida aisu haifam ama khangdre. Sumdausi pitrai khongdrai bihan amukta khurumsi sakri thanglibasi phananaba. Hoi isi ado ai mapalda amukta thokluke ibungo wanglembada waphamse amukta hairuke. Haiduna amai bisigonglei mapal langda thoklai asengbani mahangna hairiba yawa ase. Thambalnugi taibang phaugadaba nawado irai hek laina taibang phaugadra haina khalubani adubu karidano ama iet hek yetli. Mamsingbai kuijri ngasai makai phamba yaba muk phamlamle nupa oiba magi thamoidi hena langtatnei leitade. Phambadu phuk amo haugatlaga sumang masang aduda hangat handa amuk chattuna lei mathamoinungda sembiba taibang mapu mahakpu chekna thagona sei. He taibang palbu sembiriba abam angang khaibiriba singoi buko nupi oibigi asuk luba tanpambusida tupa oibai khoina thongna phai haidnasu pangal amatta thoknabasu yada pai manungsi othoknasu laktaknai chingu nang nagkubiyo mama masa nigi maphamda asoy angam amatta yauhanbiganuko. Tungdagi amai bisigong leina hairei. Ibungo wanglemba nangmu taribra. Khonjel adu tabadu wanglemba amai sat leithoi langtaknaribani phatchang sinduna hangjai. Ima saron amaibi kari pau leibagi kamdaurabagi ima khangdi ibungo taurisi. Masigi mataw asigumba pakti hek thengnai adubu kamdawi haibada isila sinadi hek paningdi. Mama masa anigi marakta amadi asoy angam hek tu oigali. Wapam masi tabdu wanglemba magi thamoi swai laukri. Ha kari haiba ima madu yaroi ima maibi mama masa moikoi anigi maphamda phatanungda amata thohanbiganuba. Ngasai namit tadringaidagi hotnarakpani adubu hauzik phauba siyom nungi nawado nauphamdagi masi ireng lengba ngamdri. Ima amaibina amukta phanaba tawbiyuba taret chenja hena katsagi. Mama masa anisida asoy angam amata yauhanbiganu. Imanadi hek madu ngamba nattedo adubu thoina khanjiluganuda. Sembiba mapu ama isau sangna leiba asidi nathamoinungda sembiba mapu mabu chetna thagono. Imasu imana ngamsabi thaduna asoy angam yaudanabu hotnagi. Yetlibasi pitrai khongdraibi imanine masibo hana amukta lai khurumki nang lengdana dum layuko. Asumna hairamlaga amaibi sigong leidu imungda sangkre wanglembana kausahui. Ima amaibi imana amukta soidanabu hotnabiyuko. Magi thamoi wasai langtatnai karam thoklagadabano khallubada leitafam khangde. Asumna amaibi sigong leina angangi nauphamda yelakliba pitrai khongdraibi adubu yamna haina singna khurumle. Madugi tungdani amambana maikai marida sukraba tilkang kausing harogi makhulna lamdam tamna takraba maikai sumdai nipalda amubu pisangna khandun leiriba matam asida mapalangda leiriba wanglemba napa anida angang nawana kappagi khonjil tarai. Swai lawi wanglemba amai talei leisili udrabusu yengi angang nawagi khonjil adubu tabada magi thamoi harausari. Waramba pumbadu loine kokibagum kaukibagumna tawkre. Noksare maithongda phamlamadu haugatli. Nawa magi hanga khonjel taraga leise adubu khonjeldu iyan sinnaba amagumni hek tawrai khautaksai mathanda karino haina khanjai. Tanjaduda londo leiramba thongdu manungdagi ge langna hangdoklaga amaibi sigong leidu nokpet tawna thoklai. Magi minoktu ubada wanglembana ima amaibi mama masa karisu tawdraba natra. Ho tawdare kari amatta hek tawdare
ibungo wanglemba nangdine naraibaksu onthokna phakre hairaklibu wasi karino haiba khangba ngamde wanglemba ting yengi amaibi sigong leina makha tarai nasa nupi ngakta phaipok pokle ha masaksu loina phajai yawa ma butabada wanglemba haraubana pandom lomle phadik manungda sangsinduna masani gi masak amadi mamagi matobu yengningi adubu nupa oiba mana sangluba yaba matangdi thoktare amaibi sigong leina makha tarai yam nungai zero ibungo harau mathoi ka zero namum anini phangjai se nungai zero nasani se imane sengni iru sadeng lamlage ko imana phanaba loina tawbiram taret senja hinjage hoi ibung amaibi sigong lei sangkhre hojikti amuba leisilna maikai marida kuptun leiramba haidokkhre nongdol atiyado thaja thawana leitengkhre ungan khre malem pumba nungai jari maha amaibi sigong leina nawa ani adu pangkhattuna thoibi tombi asum haina hana hekta kaurabani aikhoigi sanabida nawana khoina taibang hek phaubaga laina na khoigi naming thon kijingai taibang mi aikhoina hana ma hekta tholaugadabani palem panthau anina kona mu isa ani ki koloi min phasaba thonjasani lao sengni iru sadeng lamlage mabuk mapau yamna phaba tawriba mahaki silam sintha aduda puksel sengna kathoktuna thabak taw misak amani amaibi sigonglei adunabu mi khoina angang poknaba mayoknabi amaibi thirakpa matamda angonda hekta tai asumna numit haukhre ngasi wanglemba amadi thambal numakoi anigi phaibok oina phangjab masa anigi ipan thaba numitni harau mathoi kazai ayuktagi imung adu koirang langjai wanglembasu masak matau phajabi masa ningol ani phangle haibagi wakhalda sagani thakaniga hek khangde koisen chinduna honajai ipan thaba thauramgi masat ama oina nupi mapamdagi pot yengba lai maitai khunaida pot yengba haiba thauram asi tawdaba yadaba ama oina leirai mapam lamdamgi hallaman sing ningol pokpi mamana oida sangsilakle nupi mayumdagi mi lae haiduna koirang amuk langnei thambalno mama khoi lakle khanbada mamabu uning nangai sanatombi masaki nakta na sangsili hai thambal ima lae ne ima sangsinduna kadai isuani di haima phajakhre dako ontho nasu phajakhre dawrisi masak manariba phaibok ni haibada sa leksa jaidako mabuk su yamna phayima kaya su kapte tumbasu onthok na phakre anisi amane hindi haiduni ima phare asi mangaidana kaino mayam lai ima ne mapalda amuk taga thokluke amuk phat changlake hoima hairamduna sanatombi thuna amuk thokre pot yeng bai basida mamagi mayumdagi ngamjaba anawa pet athum ahau yauna ipalgi damak puraknai pot yengbada khoizu leikhambasi yaudaba sungyamak yade nongna taibang phauriba nawa angang aduna mamagi tampaktagi malemda khongdaba asi ipan numitagi hawi haina longnai mamagi matambaktagi nawa angangna taibangda khongdabada tingmu laimu phattaba kaya tanthoknaba hotnabada mainin kulibi mamana leiba ka aduda khoizu leikhamna maikhu khuduna lai phattaba singbu tanthoi mironga leijadabaga sanatombina khoizu leikham thaduna maikhu aduna masana mainin kuliba ka adubu maikhu khuhalli madu loiduna masanupigi manakta amuk sanglaktuna haire aidi ikawbu kawi isuanigi ming hange hainanya hana khanbani kawridana isuanigi mamingdi kari tholaba ahalgina kari tholaba hayuni thambalnu isisina tumliba machanigi maithongda yenglaga mamada muk yengkhat tapna haire ima imom ahalgi mingna khoizu tholi aduga atombigina leikham tholi ha khoizu leikham thonba ima madugu phabrani bema pharibra tawhairibra haiba karisu tawdi daima masina bhena phajadro mama aina isani da thonbiriba ming asina isani se punsi supa nusina leibasu oirasano phare nakhoi ba dumna tholabadi imagi di karisu kaide phajai iboki khoizu iboki leikham isuani di sauro sangoko masana pida mu yinglaga haire imagi bema
ngasi nangna nasanida tholiba minglen asibu taraga thaina adungai imada leisari ngai ipam lamda leiringai aigi idau lukhoina libiram kiba khoizu leikham anigi wari to khangning ning singlai thambal no mamagi wa asi taraga mamada sap muna yengduna hangi karambu wari kari wari ima nasagi lausing oizahogi amuk libiramuni khoizu leikham anina pungba oina leikibagi wari nida adungai salairil gi yathangdagi phawoi bi leiremana keke leipakta kumduna sayonba matamda magi mataroi oina khoizu leikham yauki thambalno mamana madubu hairakpada hena mahak khangning phaurakli mamada wari adubu makha taraknaba kana haise sanatombina masanupi bu yengduna laigi wari singbun adubu mathang marik sumna litharai itihas ki wari paring yami aduna wari singbun amagi oithokpa yaba likhunsu ehek yamna leiba yawi lairei pakki lamdamdani singu sorarel magi masai kondani singu sorarel mana masana bu yeng asumna yawa singoi neido isana wu zanabi leimaril sidabi isana nangina phamda ngasi korong nongzadi yawa khradang singoigi napa seloi niktana phukning karak sandana nasang nabu mataudo jingu sorarel nayathang samu koktabu thongsagi takpi sidu mapu malem sida leiriba achat chatta pumnamaki mama oibi nahaknido nangna sakhai ama puthoktuna taibang asida leiriba isa inai pumnamaki nungayaibi marang kainabu pananaba phawoi kaubi leirembi ama taibang malem pungdabu thakroni chinguna yathang ahakpadi korong nungdasu kaphade malem leitasu taphade yawa makhak naidana takpiyudu isabi hayeng taibang sadon sudona chaba thak maning thumdraba nungayaibi marang kaida wanglenda nang agi pai manung pithokpa bungam loido asengmani isabi isa inai singa maning thungba nungayaibi marang kaina bu hingsabaduni pamzaba nasano oibi ainaso maram madugidamak nangi sakhaidagi puthokpa phawoi kaubi leirembina matuna sumthang khanduna mangalna leirembi oiduna phawgi makhalbu suna puthok loimom phomi tamlurusunu ko sanabi yawa yathang phangsari isabi nasano oibi ayhaka inairoi anikhaka mapunangi sanayathang adubu pangba khunkumlagi tabiyu tu chinguo keke pokpa soraren moirang pokpa kasarel chingu thangsing laina konbalam singsang na pom taret dombusing chingu thangsing na langol kumhai sanabada semkhraba maram lamdam madaima laimerel sidabi ehaksu langol kumhai yaururage asi haina laining thau lairema anina pausanaki madugi tungda phawoi bi lairemana kege moirang leipakta khongdairaki amaromda khamba thoibi sayugi warida langol langdai lauriba phawoi bi lairemana kege moirangda kumlaktuna masabi akongzamba bu thiduna taibangda nungsiba yenbagi wari singbulsu leikre phawoi bi kaubi lairembina khawbunai aniga kege moirangda khunkumlakre nomagi korong noma amakhaktani magi khongburoi anido numit aduda yauramde kege moirang leipakni adungagi sehauda taibang kumhai nungainaba phawoi bi lairemana mahaki masek mangal pumnamak lairipakta thamlamduna taibangda khongdaraki aduga masabi akongzamba mabu thiki akongzamba makhoi anigi langol langdai sanagadaba wari singbul yamna watli phawoi bi lairemana madom mathanata masabi akongzamba bu thirakpada phangba kauba leitari kege moirang leipaktasu masabi mabu udrabada ungamdabagi maisada unbi mayol songba pumba tangi sisatnabagum loimum phogangnabagum phawoi biningba kaidawri mayum kege moirangi jingu satmaba mapu thangsing maram khai onduna phawoi bi tangi leirei mana udab mapa laktuna thangsingda asumna pauron tharai idu thangsing koire lai nahanungi lairei paki namu taibung mapok oiba thanglen mabu thibadi manjake ku lot khari chingu lai maru nahakna loingum lairema ehak manja mabu phongbagi thaurai tengbang biraro singu thangsingna tengbang bigi haina khalli adunabu mahakna thaurang ai
ꯃꯁꯤꯒꯤ ꯃꯅꯨꯡꯁꯟꯅ ꯆꯤꯡꯉꯨ ꯊꯥꯡꯖꯤꯡ ꯁꯠ ꯃꯥꯕꯗ ꯀꯨꯝꯒꯤ ꯍꯧꯅꯕꯤ ꯁꯥꯁꯤꯡ ꯁꯥꯃ ꯉꯁꯤꯡ ꯁꯥꯃ ꯀꯠꯄꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ꯫ ꯁꯥꯕꯨ ꯐꯥꯕꯅ ꯁꯔꯨꯡ ꯍꯟꯖꯕꯒꯤ ꯃꯊꯧꯅꯤ, ꯑꯗꯨꯒ ꯂꯦꯝꯂꯩ ꯉꯥꯕꯨ ꯇꯥꯟꯅꯕꯅ ꯉꯥꯔꯨꯡ ꯍꯟꯖꯕꯒꯤ ꯃꯊꯧꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯀꯦꯒꯦ ꯂꯩꯄꯥꯛꯄꯨꯡꯗ ꯁꯔꯨꯡ ꯍꯟꯖꯕ ꯍꯥꯏꯕ ꯐꯝꯊꯣꯜ ꯑꯁꯤ ꯄꯥꯈꯪ ꯃꯗꯝ ꯑꯣꯏꯕ ꯊꯣꯏꯗꯤꯡꯖꯥꯝꯕꯤꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯄꯥꯔꯤ ꯑꯀꯣꯡꯖꯥꯝꯕ ꯀꯧꯕ ꯑꯗꯨꯅ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯁꯥꯁꯤꯡ ꯁꯥꯃ ꯀꯠꯄꯗꯤ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯁꯔꯨꯡ ꯍꯟꯕ ꯑꯀꯣꯡꯖꯥꯝꯕꯅ ꯑꯣꯏꯒꯗꯧꯏ꯫ ꯀꯦꯒꯦ ꯅꯤꯡꯊꯧꯅ ꯑꯀꯣꯡꯖꯥꯝꯕꯗ ꯁꯔꯨꯡ ꯍꯟꯖꯕ ꯐꯝꯊꯣꯜ ꯄꯤꯅꯕꯤꯈꯤꯕꯅꯤ꯫ ꯃꯍꯥꯛꯇꯤ ꯏꯁꯝ ꯁꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥ ꯊꯣꯌꯥ ꯊꯣꯏꯗꯤꯡꯖꯥꯝꯕꯤꯗꯤ ꯊꯣꯌꯥ ꯊꯣꯏꯅ ꯊꯣꯏꯁꯠꯅꯩ, ꯃꯤꯕꯨ ꯊꯥꯅꯗꯦ, ꯃꯤ ꯊꯥꯅꯗꯦ, ꯁꯧꯁꯧ ꯂꯥꯎꯏ, ꯁꯥꯎꯒꯠꯂꯤ꯫ ꯃꯤꯋꯥꯅ ꯃꯕꯨꯛ ꯊꯟꯕꯤꯅꯤ, ꯃꯁꯥꯒꯤ ꯃꯇꯤꯛꯀꯤ ꯐꯝꯊꯣꯜꯒꯤ ꯃꯔꯨꯝꯗ ꯃꯉꯛ ꯍꯥꯏꯒꯠꯅ ꯊꯣꯏꯅ ꯆꯠꯂꯤ꯫ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯃꯃꯥ ꯃꯥꯒꯤ ꯃꯇꯧ ꯎꯕꯗ ꯀꯅꯥ ꯑꯃꯠꯇꯅ ꯑꯊꯣꯏꯕ ꯀꯣꯡꯖꯥꯝꯕꯕꯨ ꯀꯅꯥꯅꯁꯨ ꯃꯉꯥꯏ ꯑꯣꯏꯅꯤꯡꯗꯦ꯫ ꯑꯁꯨꯝꯅ ꯀꯣꯔꯧ ꯅꯣꯡꯖꯥ ꯑꯁꯤꯃ ꯂꯩꯔꯕ ꯇꯨꯡ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯔꯨꯡ ꯍꯟꯖꯕ ꯊꯧꯗꯥꯡꯌꯥ ꯅꯤꯡꯊꯧꯒꯤ ꯊꯧꯗꯥꯗꯩ ꯇꯣꯔꯕꯨꯡ ꯂꯝꯖꯥꯎ ꯇꯝꯗꯨꯅ ꯁꯒꯣꯜ ꯊꯛꯇ ꯇꯣꯡꯗꯨꯅ ꯋꯥꯏꯔꯥ ꯁꯐꯥ ꯇꯥꯟꯕ ꯂꯥꯛꯂꯤ꯫ ꯀꯦꯒꯦ ꯑꯁꯠ ꯑꯋꯣꯛꯅ ꯌꯦꯡꯅꯩ ꯑꯀꯣꯡꯖꯥꯝꯕꯕꯨ ꯀꯔꯤ ꯂꯥꯏꯅꯕꯨ ꯁꯥꯔꯛꯄꯅꯣ, ꯅꯤꯡꯊꯤꯖꯩꯗ ꯅꯨꯄꯥꯁꯤ ꯅꯍꯥ ꯑꯣꯏꯅ ꯐꯝꯅꯥꯏꯕꯅꯤ, ꯃꯁꯛ ꯃꯇꯧꯅ ꯆꯪꯈꯣꯟꯕꯅꯤ, ꯃꯄꯥꯡꯒꯜ ꯃꯊꯧꯅꯥꯅ ꯐꯕꯅꯤ, ꯑꯃꯠꯇ ꯋꯥꯠꯄ ꯂꯩꯇꯦꯗ꯫ ꯃꯥꯒ ꯂꯝꯕꯥ ꯁꯥꯟꯅꯕ ꯇꯥꯂꯣꯏ ꯊꯤꯕ ꯋꯥꯅꯤꯁꯤ꯫ ꯁꯧꯁꯧ ꯂꯥꯎꯕꯤ ꯊꯣꯌꯥꯅ ꯃꯥꯕꯨ ꯄꯣꯛꯄꯤ ꯑꯄꯣꯛꯄꯤꯅꯤ ꯁꯣꯟꯅꯍꯧꯋꯤ ꯂꯩꯕꯥꯛꯅ꯫ ꯑꯃꯅ ꯍꯥꯏ, ꯍꯣ ꯍꯥꯏꯅꯩꯗꯅ, ꯏꯆꯥ ꯅꯤꯡꯉꯣꯜ ꯊꯥꯖꯕꯗ ꯃꯃꯥ ꯍꯥꯟꯅ ꯌꯦꯡꯉꯨ ꯍꯥꯏꯗꯅ꯫ ꯊꯣꯌꯥ ꯊꯣꯏꯗꯤꯡꯖꯥꯝꯕꯤꯒꯤ ꯃꯇꯧ ꯃꯥꯒꯤ ꯂꯤꯆꯠ ꯑꯁꯤꯗꯕꯨ ꯀꯔꯝꯕ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯅ ꯃꯆꯥ ꯅꯤꯡꯉꯣꯜꯕꯨ ꯊꯥꯖꯅꯤꯡꯒꯅꯤ? ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯈꯦꯅꯩ, ꯌꯥꯝꯅ ꯈꯦꯅꯩ꯫ ꯌꯦꯡꯉꯨꯅꯦ, ꯑꯀꯣꯡꯖꯥꯝꯕꯁꯤꯅ ꯀꯌꯥꯗ ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯂꯤꯕ, ꯊꯛꯁꯤ ꯈꯥꯁꯤꯅ ꯈꯪꯂꯤꯕ, ꯏꯆꯥꯁꯤꯡꯒꯤ ꯃꯔꯛꯇ ꯃꯥꯒꯨꯝꯕ ꯑꯃꯇꯪ ꯌꯥꯎꯖꯔꯝꯂꯕꯗꯤ ꯀꯌꯥꯗ ꯏꯔꯥꯏꯕꯛ ꯑꯁꯤ ꯐꯔꯝꯒꯅꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯥꯒꯤ ꯃꯇꯧ ꯑꯁꯤꯅ ꯏꯆꯤꯜ ꯑꯁꯤꯗꯕꯨ ꯄꯟꯅꯤꯡꯗꯦ꯫ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯀꯣꯅꯨꯡꯗ ꯐꯝꯊꯣꯜ ꯄꯥꯏꯔꯦ ꯍꯥꯏꯗꯨꯅ ꯃꯁꯤꯗꯩꯁꯤꯗ ꯑꯃꯨꯛ ꯇꯣꯏꯕ, ꯃꯍꯥꯛꯅ ꯃꯉꯛ ꯍꯥꯏꯒꯠꯇꯨꯅ ꯆꯠꯈꯤꯕꯁꯤꯅ ꯀꯔꯤꯅꯣ? ꯂꯝꯕꯤꯗ ꯂꯝꯈꯥꯡꯗ ꯊꯩꯅꯕ ꯀꯥꯏꯁꯦ ꯍꯟꯅꯒ ꯌꯦꯡꯕꯤꯔꯛꯑꯣꯏ꯫ ꯑꯩꯈꯣꯏꯅꯗꯤ ꯏꯆꯦꯅꯦ ꯀꯥꯏꯅ ꯍꯥꯏꯗꯨꯅ ꯏꯆꯦ ꯀꯥꯏꯅꯒ ꯀꯧꯔꯨꯅꯤ, ꯈꯨꯝꯕꯨ ꯈꯨꯝꯕꯤꯔꯛꯂꯣꯏ, ꯍꯟꯅ ꯐꯥꯎꯕ ꯍꯦꯛ ꯌꯦꯡꯂꯛꯂꯣꯏ꯫ ꯃꯤꯗꯥ ꯑꯃꯅꯤ ꯃꯁꯤ, ꯍꯦꯟꯁꯨ ꯍꯦꯟꯃꯜꯂꯤ ꯂꯤꯆꯠꯁꯦ꯫ ꯑꯁꯨꯃꯥꯏꯅꯕꯨ ꯀꯅꯥꯅ ꯇꯧꯕ ꯍꯧꯅꯕꯒꯦ? ꯍꯣ ꯑꯐꯕ ꯉꯥꯛꯇ ꯂꯩꯌꯨ ꯍꯥꯏꯗꯤ ꯀꯅꯥꯅ ꯌꯥꯅꯤ? ꯇꯥꯏꯕꯪ ꯃꯄꯨꯅ ꯃꯤ ꯃꯔꯛꯇ ꯑꯐꯕ ꯐꯠꯇꯕ ꯍꯥꯏꯅ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯕꯤꯔꯛꯏ, ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯇꯥꯕꯅꯤ꯫ ꯑꯩꯒꯤ ꯋꯥꯗꯤꯅꯦ, ꯁꯛꯇꯥ ꯅꯨꯡꯁꯤꯗꯕ ꯃꯈꯣꯏꯗꯗꯤ ꯍꯟꯅ ꯐꯥꯎꯕ ꯍꯦꯛ ꯌꯦꯡꯕꯤꯗꯕ, ꯑꯁꯤꯗ ꯃꯔꯩꯔꯦ꯫ ꯁꯤꯗꯩꯗꯤꯅꯦ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯊꯦꯡꯅꯔꯁꯨ ꯁꯨꯛꯀꯧ ꯍꯦꯛ ꯀꯧꯔꯣꯏ꯫ ꯀꯔꯤ ꯇꯧꯕꯒꯤ ꯀꯧꯖꯔꯨꯅꯤ? ꯃꯥꯕꯨ ꯂꯥꯏꯔꯣ? ꯍꯣꯏꯗ, ꯑꯗꯨ ꯃꯉꯥꯏ ꯀꯩꯅꯣ, ꯀꯧꯔꯣꯏ꯫ ꯑꯗꯨꯕꯨ ꯅꯆꯤꯟꯊꯤ ꯍꯥꯏꯅꯤ, ꯄꯥꯈꯪ ꯑꯀꯣꯡꯖꯥꯝꯕꯁꯤꯅ ꯏꯌꯥ ꯀꯥꯏꯗ ꯑꯣꯏꯔꯕꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯖꯅꯤ꯫ ꯄꯥꯡꯈ꯭ꯔꯦꯗ, ꯄꯥꯡꯈ꯭ꯔꯦ, ꯁꯛꯅ ꯁꯨꯅ ꯍꯦꯜꯂꯤꯕ꯫ ꯑꯁ ꯉꯥꯏꯈꯣꯅꯦ, ꯍꯟꯗꯛꯀꯤ ꯆꯤꯡꯉꯨ ꯊꯥꯡꯖꯤꯡ ꯍꯔꯥꯎꯕꯒꯤ ꯁꯥꯁꯤꯡ ꯁꯥꯃ ꯀꯠꯀꯗꯧꯕꯁꯤꯗ ꯑꯀꯣꯡꯖꯥꯝꯕꯅ ꯁꯔꯨꯡ ꯍꯟꯕ ꯑꯣꯏꯔꯕꯅꯤꯅ ꯃꯥꯅ ꯁꯥ ꯇꯥꯟꯕ ꯇꯥꯔꯦꯀꯣ꯫ ꯇꯥꯟ ꯇꯥꯕꯅꯤꯅ ꯁꯥꯁꯤꯡ ꯁꯥꯃ ꯑꯣꯏꯔꯁꯨ ꯂꯥꯏꯅ ꯊꯣꯛꯀꯅꯤ ꯅꯤꯡꯉꯤꯗ ꯑꯩꯗꯤ꯫ ꯃꯊꯧꯅꯥꯅꯦ ꯃꯔꯤꯡꯖꯦꯜꯅꯦ, ꯅꯣꯞꯄ ꯑꯉꯥꯡ ꯅꯠꯇꯦꯕ꯫ ꯑꯁꯨꯝꯅ ꯃꯍꯩ ꯃꯍꯩ ꯍꯥꯏꯅꯗꯨꯅ ꯂꯩꯍꯧꯏ꯫ ꯁꯣꯝꯗꯅ ꯂꯣꯏꯃꯣꯝ ꯐꯋꯥꯏ ꯂꯩꯔꯦꯝꯕꯤꯗꯤ ꯆꯤꯡꯉꯨ ꯊꯥꯡꯖꯤꯡꯒꯤ ꯊꯧꯖꯥꯜꯗꯒꯤ ꯃꯁꯥꯕꯤꯒꯤ ꯎꯅꯧ ꯍꯥꯏꯅ ꯇꯝꯈꯔꯦ꯫ ꯃꯣꯏꯔꯥꯡ ꯑꯀꯣꯡꯖꯥꯝꯕꯅ ꯇꯣꯔꯕꯨꯡ ꯁꯥꯗꯥꯟꯕ ꯀꯨꯝꯂꯛꯂꯦ ꯍꯥꯏꯅ ꯑꯆꯠ ꯑꯋꯣꯡꯅ ꯉꯥꯡꯅꯕꯗꯨ ꯂꯣꯏꯃꯣꯝ ꯐꯋꯥꯏꯕꯤꯅ ꯇꯥꯔꯦꯗꯣ꯫ ꯂꯥꯏꯔꯝꯂꯦꯟꯒꯤ ꯋꯥꯐꯝ ꯑꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯖꯩ꯫ ꯃꯍꯥꯛ ꯑꯗꯨ ꯅꯣꯡꯄꯣꯛꯀꯤ ꯁꯥꯌꯣꯟꯅꯤ ꯈꯪꯈ꯭ꯔꯦ꯫ ꯎꯅꯕ ꯆꯠꯂꯒꯦꯅꯤ ꯃꯍꯥꯛ ꯈꯣꯡꯗꯣꯏꯔꯤ꯫ ꯆꯠꯆꯕꯇꯅꯤ, ꯄꯥꯈꯪ ꯑꯣꯏꯕ ꯃꯍꯥꯛꯀꯤ ꯆꯦꯡꯂꯧꯁꯛ ꯃꯍꯥꯛꯅ ꯈꯪꯕ ꯅꯠꯇꯦ꯫ ꯀꯣꯂꯣꯏꯃꯤꯡ ꯑꯗꯨꯇꯅꯤ ꯈꯪꯕ ꯇꯥꯕ, ꯀꯣꯏꯅ ꯂꯩꯅ ꯌꯦꯡꯗꯨꯅ ꯃꯥꯕꯨ ꯊꯤꯖꯩ꯫ ꯄꯥꯈꯪ ꯑꯀꯣꯡꯖꯥꯝꯕ ꯑꯗꯨ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯥꯏꯖ ꯏꯈꯧ ꯂꯥꯡꯉꯛꯏ꯫ ꯀꯣꯔꯧ ꯃꯩꯁꯥꯅꯒ ꯆꯥꯕꯅꯤ, ꯋꯥꯡꯕꯜ ꯃꯩꯆꯥꯛꯁꯨ ꯐꯪ, ꯂꯃꯈꯥꯡ ꯑꯁꯤꯗ ꯑꯩꯕꯨ ꯂꯥꯏꯖ ꯏꯈꯧ ꯂꯥꯡꯉꯛꯏꯗ꯫ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯂꯥꯏꯖꯩꯁꯤꯡ ꯀꯗꯣꯝꯗꯕꯨ ꯂꯩꯕꯅꯣ ꯑꯩꯗꯤ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯉꯛꯇ ꯀꯣꯏꯔꯩ ꯂꯩꯗꯨꯅ ꯌꯦꯡꯏ꯫ ꯀꯣꯂꯥꯝ ꯂꯥꯏꯆꯥ ꯐꯕ ꯀꯣꯏꯅ ꯀꯣꯏꯅ ꯌꯦꯡꯂꯛꯄꯗ ꯈꯪꯍꯧꯗꯅ ꯎꯔꯛꯏ꯫ ꯌꯣꯏꯕꯨ ꯃꯊꯣꯏ ꯀꯥꯔꯛꯄꯤ, ꯂꯧꯔꯤ ꯆꯠꯄꯤ ꯐꯤꯉꯥꯡ ꯏꯟꯕꯤ, ꯁꯤꯡꯒꯤ ꯆꯥꯅꯨꯔꯥ ꯑꯃꯈꯛ ꯀꯣꯛꯇ ꯁꯝꯕꯨ ꯄꯨꯗꯨꯅ ꯁꯝꯗꯨꯒꯤ ꯃꯅꯨꯡꯗ ꯂꯥꯏꯖ ꯊꯟꯅ ꯌꯥꯎꯔꯕ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨꯅꯗꯤ ꯍꯣꯡꯗꯣꯛꯇ ꯃꯆꯤꯜ ꯑꯗꯨꯗ ꯇꯞꯅ ꯁꯣꯟꯖꯩ꯫ ꯀꯔꯤ ꯂꯝꯒꯤ ꯆꯤꯡꯒꯤ ꯅꯤꯡꯉꯣꯜ ꯂꯩꯁꯥꯕꯤꯅꯣ, ꯌꯦꯡꯕꯗꯁꯨ ꯄꯨꯛꯅꯤꯡ ꯅꯨꯡꯉꯣꯟꯕꯁꯤꯕꯣ? ꯁꯦꯡꯂꯧ ꯁꯛꯅꯒ ꯍꯦꯟꯕꯅꯦ꯫ ꯃꯥꯕꯨ ꯍꯥꯟꯅ ꯎꯔꯨꯕ ꯊꯣꯛ ꯄꯥꯈꯪ ꯊꯃꯣꯏꯁꯦ ꯂꯥꯏꯅ ꯍꯦꯛ ꯁꯨꯝꯈꯤꯗ꯫
ꯂꯩꯔꯦꯝꯕꯤꯔ ꯀꯅꯥꯅꯣ ꯃꯥꯕꯨ? ꯐꯔꯦ, ꯅꯨꯖꯥ ꯑꯁꯤꯒꯤ ꯑꯔꯦꯞ ꯑꯃꯗꯤ ꯈꯪꯅꯕ ꯁꯒꯣꯜ ꯑꯁꯤ ꯃꯅꯥꯛꯇ ꯍꯦꯛꯇ ꯊꯧꯖꯤꯜꯂꯒꯦ, ꯑꯗꯨꯒ ꯂꯥꯏꯖ ꯏꯁꯤꯡ ꯅꯤꯗꯨꯅ ꯌꯋꯥ ꯐꯥꯎ ꯁꯥꯟꯅꯔꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯑꯀꯣꯡꯖꯥꯝꯕꯅ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕ ꯁꯒꯣꯜ ꯑꯗꯨ ꯅꯨꯖꯥꯏ ꯃꯅꯥꯛ ꯇꯝꯅ ꯊꯧꯖꯤꯜꯂꯤ꯫ ꯏꯈꯧ ꯂꯥꯡꯕ ꯄꯥꯈꯪꯅ ꯅꯤꯡꯉꯣꯜꯒꯤ ꯃꯥꯡꯗ ꯊꯠꯇꯨꯅ ꯏꯉꯥ ꯅꯣꯡꯒꯧꯒꯤ ꯈꯣꯟꯖꯦꯜꯒꯨꯝ ꯄꯥꯈꯪꯅ ꯁꯤꯡꯒꯣꯏ ꯃꯦꯜꯂꯛꯏ꯫ ꯏꯆꯜ ꯃꯗꯝ ꯃꯥꯂꯕꯤ, ꯁꯅꯨꯔꯥ ꯑꯣꯏꯕꯤ ꯅꯍꯥꯛꯄꯨ ꯌꯥꯡꯗꯧ ꯂꯝꯁꯥꯡ ꯆꯠꯄꯒꯤ ꯏꯈꯧ ꯀꯪꯂꯕ ꯅꯕꯨꯡ ꯑꯩ ꯂꯥꯏꯖ ꯈꯖꯤꯛ ꯇꯤꯅꯤꯖꯒꯦ꯫ ꯄꯥꯈꯪ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯅꯨꯔꯥꯏ ꯃꯤꯠꯌꯦꯡ ꯅꯤꯡꯊꯤꯕꯤꯅ ꯃꯤꯠꯌꯦꯡ ꯃꯤꯠ ꯆꯥꯅꯔꯛꯏ꯫ ꯄꯥꯏ ꯃꯅꯨꯡꯗ ꯃꯗꯣꯝ ꯈꯜꯂꯤ, ꯅꯤꯡꯊꯤꯖꯩꯗ ꯄꯥꯈꯪꯁꯦ, ꯀꯦꯀꯦ ꯃꯣꯏꯔꯥꯡ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯃꯆꯥꯕꯨ ꯑꯣꯏꯔꯤꯗꯔꯥ? ꯂꯥꯏꯔꯦꯝꯃ ꯑꯩꯅ ꯊꯤꯔꯛꯂꯤꯕ ꯏꯁꯥꯕꯤ ꯑꯀꯣꯡꯖꯥꯝꯕ ꯍꯥꯏꯕꯗꯣ ꯇꯥꯌꯨꯝ ꯅꯨꯄꯥ ꯑꯁꯤꯃꯛ ꯁꯤꯡꯂꯧ ꯍꯦꯜꯂꯝꯒꯗ꯭ꯔꯅꯦ? ꯅꯥꯟꯊꯣꯛꯂꯕ ꯍꯤꯔꯨ, ꯐꯥꯅ ꯄꯣꯝꯂꯕ ꯄꯥꯝꯕꯣꯝ, ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗꯦꯗ꯫ ꯆꯤꯡꯉꯨ ꯊꯥꯡꯖꯤꯡ ꯏꯇꯩ, ꯅꯍꯥꯛꯀꯤ ꯅꯨꯡꯗꯝ ꯑꯁꯤꯅ ꯀꯔꯤꯅꯣ? ꯉꯥꯛꯆꯥꯅꯅ ꯂꯩꯕ ꯃꯇꯧ ꯑꯗꯨꯗ ꯑꯀꯣꯡꯖꯥꯝꯕꯅ ꯑꯃꯨꯛ ꯀꯥꯏꯔꯛꯏ꯫ ꯇꯦꯔꯪ ꯏꯄꯥꯛꯇ ꯇꯥꯎꯔꯤꯕꯤ, ꯂꯩꯁꯨꯅ ꯂꯩꯁꯛ ꯍꯦꯜꯂꯤꯕꯤ, ꯅꯨꯔꯥꯋꯨ ꯅꯤꯡꯊꯤꯕꯤ, ꯆꯤꯡꯒꯤ ꯃꯃꯣꯝ ꯐꯖꯕꯤ ꯅꯪꯉꯣꯟꯗꯕꯨꯅꯤ ꯍꯥꯏꯔꯤꯕ꯫ ꯁꯝꯗ ꯌꯥꯎꯕ ꯂꯥꯏꯖ ꯏꯁꯤꯡ ꯑꯗꯨ ꯑꯃꯨꯛꯇ ꯊꯛꯆꯒꯦꯕ꯫ ꯏꯈꯧ ꯂꯥꯡꯕꯅ ꯈꯧꯔꯤ ꯆꯔꯝ ꯑꯁꯤ ꯀꯪꯂꯤ꯫ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯕꯗ ꯐꯑꯣꯏꯕꯤ ꯂꯩꯔꯦꯝꯕ ꯋꯥꯈꯜ ꯇꯥꯔꯛꯏ꯫ ꯄꯥꯈꯪ ꯃꯥꯅ ꯍꯥꯏꯕ ꯇꯨꯡ ꯂꯥꯏꯖ ꯏꯁꯤꯡꯗꯨ ꯃꯈꯨꯠ ꯃꯪꯅ ꯍꯩꯊꯔꯤ꯫ ꯑꯀꯣꯡꯖꯥꯝꯕꯅ ꯈꯨꯕꯥꯛ ꯑꯅꯤꯅ ꯌꯥ ꯂꯥꯏꯖ ꯏꯁꯤꯡꯗꯨ ꯊꯛꯂꯤ꯫ ꯈꯧꯔꯥꯡꯕ ꯄꯨꯝꯕ ꯀꯣꯛꯂꯤ꯫ ꯈꯧꯔꯥꯡꯕ ꯀꯣꯛꯂꯕꯗ ꯄꯥꯈꯪꯒꯤ ꯃꯤꯠꯁꯅꯥꯅ ꯅꯤꯡꯉꯣꯜ ꯃꯥꯕꯨ ꯃꯤꯇꯥꯔꯨꯔꯤ꯫ ꯃꯥꯏꯊꯣꯡ ꯌꯦꯡꯉꯤ ꯁꯨꯝꯍꯠꯂꯤ, ꯊꯥꯕꯣꯝ ꯌꯦꯡꯉꯤ ꯀꯜꯂꯛꯏ, ꯅꯤꯡꯗ ꯌꯦꯡꯂꯨꯏ ꯂꯩꯇꯥꯗꯦ꯫ ꯑꯁꯨꯝꯅ ꯑꯀꯣꯡꯖꯥꯝꯕꯅ ꯅꯨꯖꯥꯒꯤ ꯀꯌꯥꯠ ꯈꯨꯗꯤꯡꯕꯨ ꯏꯈꯧ ꯂꯥꯡꯅ ꯌꯦꯡꯂꯝꯃꯤ꯫ ꯌꯦꯡꯂ ꯌꯦꯡꯂꯒ ꯃꯥꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯏ꯫ ꯂꯥꯏꯖ ꯏꯈꯧ ꯂꯥꯡꯂꯝꯕꯗꯤ ꯐꯈ꯭ꯔꯦ, ꯑꯗꯨꯕꯨ ꯅꯨꯡꯁꯤ ꯏꯈꯧꯗꯤ ꯃꯍꯥꯛ ꯂꯥꯡꯂꯤ꯫ ꯆꯤꯡꯅꯨꯡꯒꯤ ꯁꯤꯡꯖꯨꯝ ꯂꯥꯏꯖ, ꯍꯥꯊꯔꯛꯄ ꯂꯥꯏꯖ ꯃꯥꯒꯤ ꯏꯆꯦꯜꯗ ꯉꯁꯤꯗꯤ ꯀꯥꯎꯁꯤꯡ ꯑꯣꯏꯔꯦ ꯃꯍꯥꯛ꯫ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯊꯃꯣꯏ ꯄꯦꯟꯅ ꯅꯨꯖꯥ ꯃꯥꯕꯨ ꯌꯦꯡꯖꯔꯕ ꯇꯨꯡ ꯄꯥꯈꯪꯅ ꯍꯥꯟꯅ ꯑꯁꯨꯝꯅ ꯌꯥꯋꯥ ꯀꯥꯡꯏ꯫ ꯄꯥꯈꯪ ꯄꯨꯛꯅꯤꯡꯕꯨ ꯁꯨꯝꯍꯠꯄꯤ, ꯅꯨꯔꯥ ꯅꯪꯕꯨ ꯀꯅꯥꯅꯣ? ꯂꯣꯏꯕꯤ ꯁꯤꯡꯃꯤ ꯆꯅꯨꯔꯥ, ꯇꯝꯒꯤ ꯇꯝꯃꯤ ꯅꯤꯡꯉꯣꯜꯂꯥ? ꯍꯧꯐꯝ ꯁꯠꯐꯝꯅ ꯀꯗꯥꯏꯗ? ꯅꯨꯔꯥꯏ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯕꯨ ꯄꯥꯈꯪꯅ ꯈꯪꯖꯕ ꯌꯥꯒꯗ꯭ꯔꯥ? ꯊꯃꯣꯏꯅꯨꯡꯗꯗꯤ ꯍꯣꯌꯥ ꯅꯤꯡꯈ꯭ꯔꯦ, ꯑꯗꯨꯅ ꯅꯨꯔꯥ ꯃꯥꯁꯨ ꯇꯞꯅ ꯄꯥꯎꯈꯨꯝꯖꯩ꯫ ꯁꯥꯕꯤ ꯑꯉꯝꯕ ꯐꯝꯂꯥꯏꯕ, ꯑꯩꯗꯤ ꯏꯆꯝ ꯆꯝꯖꯕꯤ ꯆꯤꯡꯒꯤ ꯆꯥꯅꯨꯔꯥ ꯑꯃꯅꯤ꯫ ꯂꯣꯏꯕꯤ ꯊꯥꯡꯈꯥꯝ ꯂꯩꯍꯧꯁꯤꯡꯒꯤ ꯍꯦꯝꯕ ꯈꯨꯂꯥꯛꯄ ꯈꯨꯂꯥꯛꯄꯤꯅ ꯃꯃꯣꯝ ꯁꯛꯅ ꯅꯥꯀꯣꯟꯕꯤꯕꯅꯤ꯫ ꯊꯥꯡꯏ ꯇꯝꯐꯥ ꯑꯍꯣꯡꯕꯤ ꯅꯨꯔꯥ ꯑꯩꯒꯤ ꯏꯃꯤꯡꯅꯤ꯫ ꯄꯥꯈꯪ ꯃꯥꯅ ꯍꯣꯡꯅ ꯑꯃꯨꯛ ꯍꯪꯂꯛꯏ꯫ ꯁꯥꯅꯝ ꯃꯤꯅꯝ ꯇꯝꯂꯕ ꯇꯣꯔꯕꯨꯡ ꯇꯝꯌꯥꯁꯤꯗꯗꯤ ꯅꯨꯔꯥ ꯀꯩꯗ ꯈꯣꯡꯗꯣꯏꯕꯒꯦ? ꯅꯊꯟ ꯅꯠꯇꯁꯨ ꯃꯧꯏ, ꯈꯣꯡꯕꯨꯔꯣꯏꯅ ꯇꯥꯔꯣꯏꯁꯨ ꯃꯌꯥꯎꯗ ꯅꯤꯡꯉꯣꯜꯕꯨ ꯑꯀꯤ ꯇꯨꯖꯨꯡꯕꯨ ꯂꯩꯇꯕ꯭ꯔꯥ? ꯃꯥꯗꯤ ꯂꯩꯔꯦꯝꯃꯅꯤ, ꯀꯅꯥꯕꯨ ꯃꯥꯅ ꯀꯤꯔꯨꯅꯤ? ꯃꯥꯒꯤꯗꯤ ꯃꯁꯥꯕꯤ ꯃꯥꯕꯨꯗ ꯐꯪꯂꯒ ꯂꯣꯏꯔꯦ ꯑꯁꯤꯗꯅꯤ꯫ ꯅꯨꯄꯥ ꯃꯥꯒꯤ ꯋꯥꯍꯪ ꯑꯗꯨ ꯇꯥꯔꯒ ꯏꯇꯞ ꯇꯞꯅ ꯑꯃꯨꯛ ꯈꯨꯝꯃꯤ꯫ ꯀꯦꯀꯦ ꯃꯣꯏꯔꯥꯡ ꯑꯉꯝꯕ, ꯅꯤꯡꯉꯣꯜ ꯑꯩꯅ ꯏꯗꯣꯝ ꯏꯊꯟꯇ ꯈꯣꯡꯗꯣꯏꯔꯛꯄꯗꯤ ꯂꯝꯂꯦꯟ ꯌꯥꯝꯂꯤ꯫ ꯍꯧꯖꯤꯛꯅ ꯇꯣꯔꯕꯨꯡ ꯇꯝꯌꯥꯁꯤ ꯌꯧꯕꯅꯤ꯫ ꯅꯤꯡꯉꯣꯜꯅ ꯈꯣꯡꯗꯣꯏꯕꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯕꯨ ꯊꯤꯖꯕꯅꯤ꯫ ꯃꯥꯒꯤ ꯈꯣꯂꯣꯏ ꯃꯤꯡꯅ ꯏꯕꯨꯡ ꯑꯀꯣꯡꯖꯥꯝꯕ ꯀꯧꯏ꯫ ꯏꯕꯨꯡ ꯑꯀꯣꯡꯖꯥꯝꯕꯕꯨ ꯊꯤꯖꯔꯛꯄ ꯀꯨꯏꯔꯦꯗꯣ, ꯎꯅꯖꯒꯦ ꯍꯥꯏꯅ ꯉꯥꯏꯔꯝꯂꯤꯕꯅꯤ꯫ ꯉꯁꯤꯇ ꯊꯦꯡꯅꯕ ꯅꯨꯔꯥ ꯃꯥꯅ ꯑꯀꯣꯡꯖꯥꯝꯕ ꯃꯥꯒꯤ ꯃꯤꯡꯂꯦꯟ ꯄꯜꯂꯛꯄꯗꯨꯗ ꯃꯗꯣꯝ ꯃꯊꯟꯇ ꯉꯛꯄ ꯐꯥꯎꯏ ꯍꯩꯖꯩ ꯇꯨꯃꯤꯟꯅ꯫ ꯅꯨꯔꯥ ꯑꯁꯤꯕꯨ ꯀꯅꯥ ꯑꯣꯏꯔꯤꯒꯕ? ꯁꯣꯏꯔꯣꯏꯕ, ꯇꯣꯔꯕꯨꯡ ꯂꯝꯖꯥꯎ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕꯤ ꯂꯩꯔꯦꯝꯕꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯃꯍꯥꯛ ꯅꯠꯇꯅ ꯑꯩꯒꯤ ꯏꯃꯤꯡꯕꯨ ꯃꯍꯥꯛꯅ ꯀꯔꯝꯅ ꯈꯪꯒꯅꯤ? ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯄꯥꯈꯪ ꯃꯥꯅ ꯍꯥꯏ꯫ ꯑꯀꯣꯡꯖꯥꯝꯕ ꯑꯩꯍꯥꯛꯄꯨ ꯅꯨꯔꯥ ꯅꯪꯅ ꯊꯤꯔꯛꯄ? ꯀꯦꯀꯦꯗ ꯑꯀꯣꯡꯖꯥꯝꯕꯗꯤ ꯑꯅꯤꯁꯨꯗꯤ ꯑꯩꯇꯅꯤ ꯂꯩꯕ꯫ ꯍꯥꯏꯌꯨ, ꯅꯨꯔꯥ ꯅꯍꯥꯛꯅ ꯀꯔꯤ ꯃꯔꯝ ꯂꯩꯕꯒꯤ ꯄꯥꯈꯪ ꯑꯩꯕꯨ ꯊꯤꯔꯛꯄꯒꯦ? ꯃꯁꯥꯕꯤ ꯃꯥꯒꯤ ꯑꯔꯦꯞꯄ ꯁꯛꯇꯝ ꯑꯃꯕꯨ ꯈꯪꯂꯕꯗ ꯐꯑꯣꯏꯕꯤ ꯂꯩꯔꯦꯝꯃ ꯄꯥꯏ ꯃꯅꯨꯡꯗ ꯍꯔꯥꯎꯕꯅ ꯉꯝꯈꯩ ꯂꯩꯇ꯭ꯔꯤ꯫ ꯍꯔꯥꯎ ꯅꯨꯡꯉꯥꯏ ꯏꯔꯣꯏꯅꯅ ꯈꯨꯝꯂꯛꯏ꯫ ꯇꯥꯏꯕꯪ ꯐꯝꯅꯥꯏꯕꯩ ꯑꯆꯥꯎꯔꯝꯅ ꯂꯥꯏꯔꯝꯂꯦꯟꯒꯤ ꯊꯧꯊꯥꯈꯣꯟꯕꯨ ꯁꯥꯕꯤ ꯅꯪꯗꯤ ꯀꯥꯎꯔꯕ꯭ꯔꯥ? ꯅꯅꯥꯎ ꯂꯣꯏꯃꯣꯝ ꯐꯑꯣꯏꯕꯤꯅꯤ꯫ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯂꯥꯡꯉꯣꯟ ꯑꯣꯏꯕ ꯊꯥꯡꯂꯦꯟ ꯑꯣꯏꯕ ꯅꯍꯥꯛꯀ ꯂꯩꯄꯨꯟ ꯄꯔꯩꯅꯗꯨꯅ ꯇꯥꯏꯕꯪ ꯆꯥꯛꯍꯣꯡ ꯑꯍꯣꯡꯅ ꯁꯥꯏꯒꯣꯟꯃꯤꯟꯅꯕ ꯅꯠꯇ꯭ꯔꯥ? ꯑꯀꯣꯡꯖꯥꯝꯕ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯃꯍꯥꯛ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯈꯪꯂꯤ꯫ ꯑꯀꯣꯡꯖꯥꯝꯕꯅ ꯄꯥꯎꯃꯤꯔꯤ꯫ ꯅꯨꯔꯥ ꯊꯋꯥꯏ ꯑꯣꯏꯕꯤ, ꯅꯪꯕꯨ ꯍꯦꯛ ꯎꯕ ꯃꯤꯀꯨꯞꯇꯒꯤ ꯑꯩꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯄꯨꯝꯕ ꯅꯪꯅ ꯂꯣꯏꯅ ꯂꯧꯁꯤꯟꯕꯤꯈ꯭ꯔꯦ꯫
ꯄꯥꯈꯪꯕꯨ ꯍꯤꯡꯍꯟꯒꯦ ꯈꯜꯂꯕꯗꯤ ꯊꯋꯥꯏ ꯅꯪꯅ ꯊꯥꯗꯣꯛꯄꯤꯅꯣ ꯈꯨꯝꯂꯛꯏ ꯊꯋꯥꯏꯒꯤ ꯊꯥꯡꯂꯦꯟ ꯊꯣꯏꯕ ꯅꯪꯕꯨ ꯅꯅꯥꯎꯕꯨ ꯐꯪꯖꯧ ꯇꯥꯛꯄꯤꯕꯗꯤ ꯉꯁꯤ ꯎꯅꯕ ꯅꯣꯡꯖꯥꯗꯩꯅꯤ ꯄꯥꯝꯃꯨ ꯅꯪꯒꯤ ꯅꯀꯥꯗ ꯅꯅꯥꯎꯒꯤ ꯊꯋꯥꯏ ꯃꯉꯥꯅ ꯈꯣꯡꯉꯥ ꯑꯣꯏꯅ ꯀꯠꯆꯔꯛꯄ ꯂꯩꯔꯝꯂꯦꯟꯗꯩ ꯍꯧꯈ꯭ꯔꯕꯅꯤ ꯉꯁꯤ ꯀꯧꯕ ꯅꯣꯡꯖꯥꯗꯩ ꯄꯥꯝꯃꯨ ꯅꯪꯕꯨ ꯐꯪꯖꯔꯤ ꯅꯨꯡꯁꯤꯅ ꯇꯨꯡ ꯏꯟꯖꯔꯒꯦ ꯇꯥꯂꯣꯏ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯔꯣ ꯈꯣꯡꯗꯣꯏꯔꯁꯤ ꯏꯁꯥꯕꯤ ꯑꯗꯨꯕꯨ ꯑꯀꯣꯡꯖꯥꯝꯕ ꯃꯍꯥꯛꯇꯤ ꯅꯨꯃꯤꯠ ꯁꯤꯡꯕꯨꯝ ꯅꯤꯅꯤꯗꯤ ꯄꯟꯊꯥꯅꯤꯡꯏ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯗꯨ ꯂꯣꯏꯃꯣꯝ ꯐꯋꯣꯏꯕꯤ ꯃꯍꯥꯛꯅꯗꯤ ꯌꯥꯅꯤꯡꯗ꯭ꯔꯤ ꯑꯀꯣꯡꯖꯥꯝꯕꯅ ꯍꯥꯏꯔꯛꯏ ꯅꯨꯔꯥ ꯏꯕꯦꯝꯃ ꯅꯨꯡꯁꯤꯕꯤ ꯂꯣꯏꯃꯣꯝ ꯂꯩꯃ ꯐꯋꯣꯏꯕꯤ ꯅꯁꯥꯕꯤ ꯑꯣꯏꯕ ꯑꯩꯍꯥꯛꯇꯤ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧ ꯃꯌꯥꯊꯪ ꯆꯤꯡꯉꯨ ꯊꯥꯡꯖꯤꯡꯗ ꯀꯠꯅꯕ ꯂꯝꯂꯦꯟ ꯇꯣꯔꯕꯨꯡ ꯂꯝꯖꯥꯎꯗ ꯁꯥꯁꯤꯡ ꯆꯥꯝꯃ ꯁꯨꯅꯕ ꯌꯥꯔꯧ ꯁꯥꯐꯥꯕ ꯂꯥꯛꯄꯅꯤ ꯁꯥꯅꯧ ꯅꯪꯕꯨ ꯄꯨꯔꯒ ꯅꯁꯥꯕꯤ ꯃꯣꯡꯕ ꯏꯔꯥꯜꯌꯥꯏꯗ ꯑꯃꯨꯛ ꯍꯜꯂꯨꯕ ꯌꯥꯔꯣꯏꯗꯧꯔꯤ ꯁꯥꯐꯥ ꯋꯥꯉꯝ ꯂꯣꯏꯔꯒ ꯅꯨꯔꯥ ꯅꯪꯕꯨ ꯑꯃꯨꯛ ꯊꯤꯔꯛꯀꯦ ꯅꯪꯕꯨ ꯑꯃꯨꯛ ꯈꯨꯖꯦꯡ ꯄꯥꯂꯣꯏꯅ ꯃꯣꯡꯕ ꯏꯔꯥꯜꯌꯥꯏꯗ ꯄꯨꯒꯦꯗꯣ ꯄꯥꯈꯪ ꯃꯥꯒꯤ ꯋꯥꯐꯝ ꯑꯁꯤ ꯅꯨꯔꯥ ꯄꯨꯛꯅꯤꯡꯅ ꯌꯥꯅꯤꯡꯗ꯭ꯔꯤ ꯅꯨꯔꯥꯒꯤ ꯃꯥꯏꯊꯣꯡ ꯊꯝꯕꯥꯜꯕꯨ ꯄꯥꯈꯪꯒꯤ ꯊꯥꯗ ꯀꯣꯟꯗꯨꯅ ꯁꯝꯂꯥꯡ ꯇꯣꯡꯒꯥ ꯅꯥꯟꯊꯕꯤ ꯅꯥꯎꯊꯦꯝ ꯕꯤꯔꯦꯟ ꯃꯁꯥꯅꯧ ꯄꯥꯈꯪꯒꯤ ꯃꯊꯥꯅꯨꯡꯗ ꯋꯥꯡꯂꯦꯟ ꯉꯥꯏꯍꯥꯛ ꯄꯜꯂꯒ ꯌꯥꯔꯦ ꯄꯥꯈꯪꯒꯤ ꯄꯥꯎꯊꯦꯝꯕꯨ ꯑꯁꯨꯝꯅ ꯄꯥꯎꯊꯦꯝꯂꯝꯂꯒ ꯑꯀꯣꯡꯖꯥꯝꯕ ꯌꯥꯡꯒꯣꯏ ꯈꯨꯔꯨꯞ ꯀꯥꯡꯂꯛꯂꯤ ꯇꯣꯔꯕꯨꯡ ꯂꯝꯖꯥꯎ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ ꯑꯗꯨꯕꯨ ꯂꯩꯃ ꯑꯗꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯒꯤ ꯃꯇꯝꯗ ꯀꯣꯔꯧꯃꯪ ꯁꯨꯛꯂꯝꯗꯥꯏꯗ ꯀꯥꯎꯔꯦꯟ ꯁꯟꯖꯦꯟ ꯃꯇꯨꯡꯗ ꯍꯔꯤꯅꯣꯡꯅꯥꯡꯅ ꯈꯣꯡꯊꯥꯡ ꯍꯥꯞ ꯎꯈꯣꯡ ꯈꯨꯗꯤꯡ ꯈꯣꯡꯕ ꯀꯜ ꯇꯟꯗꯟ ꯃꯉꯥꯜ ꯎꯔꯛꯉꯩꯗ ꯂꯣꯏꯃꯣꯝ ꯂꯩꯔꯩꯃ ꯐꯋꯣꯏꯕꯤ ꯃꯁꯥꯕꯤ ꯃꯔꯥꯜꯌꯥꯏꯗ ꯆꯪꯂꯛꯂꯤ ꯁꯨꯃꯥꯡ ꯃꯁꯤ ꯌꯧꯔꯛꯂꯤ ꯊꯣꯌꯥ ꯊꯣꯏꯗꯤꯡꯖꯥꯝꯕꯤꯗꯤ ꯀꯩꯔꯣꯏ ꯂꯩꯀꯥꯏ ꯀꯣꯏꯔꯨꯔꯒ ꯁꯧ ꯁꯧ ꯂꯥꯎ ꯃꯁꯤꯜ ꯑꯗꯨꯗ ꯀꯕꯣꯛꯄꯣꯛ ꯏꯃꯨꯡ ꯑꯗꯨꯗ ꯌꯥꯡꯒꯦꯟ ꯁꯨꯝꯖꯤꯠꯄꯨ ꯄꯥꯏ ꯐꯔ ꯐꯔ ꯍꯥꯏꯅ ꯁꯤꯠꯂꯝꯃꯤ ꯍꯥꯎꯅꯨꯕꯤꯒꯤ ꯁꯛꯂꯣꯟꯗ ꯂꯥꯛꯂꯤꯕ ꯌꯨꯝ ꯑꯗꯨ ꯇꯝꯅ ꯆꯪꯂꯛꯂꯤꯕ ꯐꯋꯣꯏꯕꯤ ꯂꯩꯔꯦꯝꯃꯅ ꯑꯀꯣꯡꯖꯥꯝꯕꯒꯤ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯏ ꯃꯥꯒꯤ ꯂꯤꯆꯠ ꯍꯦꯟꯅ ꯃꯨꯟꯅ ꯈꯪꯂꯤ ꯑꯗꯨꯕꯨ ꯃꯇꯨ ꯁꯣꯟꯕꯤ ꯑꯃꯒꯨꯝ ꯆꯪꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯌꯋꯥ ꯍꯥꯏꯖꯔꯨꯏ ꯄꯂꯦꯝ ꯃꯥꯟꯕꯤ ꯏꯃꯥ ꯃꯣꯡꯕ ꯌꯨꯝꯖꯥꯎ ꯑꯁꯤꯕꯨ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯑꯉꯝꯕ ꯑꯀꯣꯡꯖꯥꯝꯕ ꯏꯇꯩꯒꯤ ꯅꯠꯇꯕ꯭ꯔꯥ ꯁꯨꯝꯖꯤꯠ ꯁꯤꯠꯂꯝꯕꯤ ꯊꯣꯌꯥ ꯅꯨꯄꯤꯗꯨꯒꯤ ꯋꯥꯉꯥꯡꯗꯨ ꯇꯥꯕꯗ ꯃꯁꯥꯗꯨ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ ꯃꯃꯥꯏ ꯐꯠ ꯂꯩꯗꯨꯅ ꯌꯦꯡꯂꯛꯏ ꯍꯥꯎꯅꯨꯕꯤꯒꯤ ꯐꯤꯖꯦꯠ ꯁꯦꯠꯂꯤꯕꯤ ꯏꯅꯨꯡꯕ ꯌꯥꯆꯪꯕ ꯃꯝꯁꯨꯛꯂꯛꯄꯗ ꯆꯦꯡꯂꯧꯁꯨ ꯅꯤꯡꯊꯤꯅ ꯎꯗꯕ ꯁꯛꯅꯤ ꯐꯤꯅꯤꯕꯒꯨꯝ ꯈꯟ ꯃꯀꯣꯛ ꯇꯨꯡꯗ ꯁꯝ ꯑꯃꯒ ꯌꯥꯟꯁꯤꯜꯂꯤ ꯃꯣꯇꯥꯏ ꯁꯨꯗꯥꯏꯅꯕꯤ ꯑꯃꯅ ꯃꯄꯥꯔꯤ ꯑꯀꯣꯡꯖꯥꯝꯕꯕꯨ ꯏꯇꯩ ꯍꯥꯏꯅꯕꯨ ꯀꯧꯕ ꯁꯥꯕꯗ ꯃꯊꯃꯣꯏꯗꯨ ꯊꯤꯠꯅ ꯁꯥꯎꯈ꯭ꯔꯦ ꯊꯣꯌꯥ ꯊꯣꯏꯗꯤꯡꯖꯥꯝꯕꯤꯅ ꯃꯈꯥ ꯁꯤꯛꯅ ꯌꯥꯝꯅ ꯁꯥꯎꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯧꯔꯛꯏ ꯍꯥꯏ ꯀꯔꯤ ꯂꯝꯗꯩ ꯍꯧꯅꯨꯕꯤꯅꯣ ꯍꯩ ꯆꯤꯡꯗ ꯇꯣꯡꯕꯤ ꯅꯪꯅꯁꯨ ꯏꯄꯥꯔꯤ ꯏꯆꯥ ꯐꯝꯅꯥꯏꯕ ꯏꯇꯩꯒꯁꯨ ꯀꯧꯖꯕ ꯁꯥꯏ ꯀꯩꯗꯧꯕꯩ ꯊꯣꯛꯄ ꯏꯇꯩꯅꯣ ꯊꯤꯗ ꯏꯀꯥꯏꯗꯕꯤꯁꯦ ꯅꯪꯕꯨ ꯀꯅꯥꯅꯣ ꯍꯩ ꯀꯔꯤꯅꯣ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯊꯣꯌꯥ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯃꯊꯃꯣꯏꯗ ꯄꯦꯟꯖꯗ꯭ꯔꯤ ꯑꯗꯨꯕꯨ ꯏꯇꯞ ꯇꯞꯅ ꯈꯨꯝꯃꯤ ꯄꯂꯦꯝ ꯏꯃꯥ ꯁꯥꯎꯕꯤꯈꯤꯒꯅꯨ ꯑꯩꯗꯤ ꯑꯋꯥꯡꯕ ꯆꯤꯡꯗꯒꯤꯅꯤ ꯑꯋꯥꯡꯕ ꯆꯤꯡꯗ ꯇꯣꯡꯕ ꯆꯤꯡꯃꯤ ꯅꯤꯡꯉꯣꯜꯅꯤ ꯏꯄꯥꯡ ꯀꯥꯏꯅꯈ꯭ꯔꯕꯗ ꯃꯣꯡꯕ ꯌꯨꯝꯁꯨ ꯌꯧꯅ ꯆꯠꯉꯝꯍꯧꯗ ꯂꯃꯈꯥꯡ ꯑꯁꯤꯗ ꯀꯣꯔꯧꯁꯨ ꯅꯔꯜ ꯆꯟꯈ꯭ꯔꯦ ꯉꯁꯤ ꯑꯍꯤꯡ ꯑꯁꯤꯃꯇꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯁꯩꯗꯥꯡꯖꯒꯦ ꯍꯥꯏꯅ ꯆꯪꯖꯔꯛꯄꯅꯤ ꯌꯥꯡꯗꯧ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯏꯇꯩ ꯑꯀꯣꯡꯖꯥꯝꯕꯒꯁꯨ ꯎꯅꯔꯛꯏ ꯃꯥꯅ ꯃꯐꯝ ꯑꯁꯤꯗ ꯆꯠꯇꯨꯅ ꯂꯩꯔꯝꯃꯣ ꯍꯥꯏꯕꯗꯒꯤ ꯑꯩꯁꯨ ꯃꯁꯤꯗ ꯑꯍꯤꯡ ꯅꯣꯡꯂꯦꯟꯖꯒꯦ ꯍꯥꯏꯖꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ ꯑꯍꯤꯡꯁꯤꯗꯒꯤ ꯍꯦꯟꯖꯔꯣꯏ ꯄꯂꯦꯝ ꯍꯌꯦꯡ ꯏꯅꯨꯡ ꯍꯦꯛ ꯉꯥꯜꯂꯕꯒ ꯑꯩ ꯑꯗꯨꯝ ꯆꯠꯆꯈꯤꯒꯦ ꯌꯋꯥ ꯑꯁꯤ ꯄꯂꯦꯝ ꯊꯣꯌꯥꯒꯤ ꯃꯄꯨꯛꯅꯤꯡꯅ ꯌꯥꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗ꯭ꯔꯤ ꯍꯩ ꯏꯆꯥ ꯅꯨꯄꯥ ꯐꯝꯅꯥꯏꯕ ꯑꯗꯨꯒꯤ ꯃꯤꯡꯊꯣꯜ ꯇꯥꯅꯕ ꯅꯪꯅ ꯁꯤꯟꯕ ꯁꯥꯕ꯭ꯔꯥ ꯑꯉꯥꯎꯕꯤ ꯃꯣꯇꯥꯏ ꯁꯨꯗꯥꯏꯅꯕꯤ ꯅꯆꯤꯟꯅꯔꯩ ꯑꯗꯨꯗꯒꯤ ꯏꯇꯩ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯑꯃꯨꯛ ꯍꯟꯅ ꯄꯟꯒꯅꯨ ꯂꯝꯀꯦꯠꯇꯨꯅ ꯄꯜꯂꯦ ꯊꯣꯛ ꯅꯔꯩ ꯑꯗꯣ ꯀꯕꯣꯛ ꯊꯪꯁꯥꯡꯅ ꯁꯣꯏꯗꯠꯂꯦ ꯈꯪꯉꯨ ꯃꯇꯧ ꯑꯗꯨꯗ ꯏꯪꯅ ꯑꯃꯨꯛ ꯄꯥꯎꯃꯦꯜꯂꯤ ꯄꯂꯦꯝ ꯁꯛꯄꯤ ꯏꯃꯥꯋꯣ ꯑꯁꯥꯎ ꯈꯝꯕꯤ ꯃꯩꯃꯨꯠꯈꯣ ꯏꯅꯨꯡꯕ ꯅꯨꯃꯤꯗꯥꯡ ꯑꯣꯏꯕꯁꯤꯗ ꯀꯦꯒꯦ ꯁꯛꯈꯪꯗꯕ ꯀꯅꯥꯒꯤꯗ ꯅꯃꯣꯝ ꯄꯥꯡꯒꯟ ꯁꯣꯟꯕꯤ ꯑꯩꯅ ꯌꯥꯏꯔꯦꯛ ꯅꯣꯡꯐꯥꯏꯒꯤ ꯍꯥꯏꯔꯨꯅꯤ ꯁꯪꯒꯣꯏꯗꯔꯥ ꯁꯤꯡꯒꯩꯗꯔꯥ ꯃꯁꯤ ꯑꯃꯗ ꯍꯦꯛꯇ ꯂꯦꯛꯆꯒꯦ ꯆꯥꯒꯦ ꯊꯛꯀꯦ ꯅꯤꯖꯔꯣꯏ ꯏꯕꯨꯡ ꯁꯛꯄ ꯑꯉꯝꯕꯅ ꯂꯩꯔꯝꯈꯣ ꯍꯥꯏꯕꯒꯤ ꯂꯥꯛꯆꯕꯅꯤ ꯊꯣꯌꯥ ꯊꯣꯏꯗꯤꯡꯖꯥꯝꯕꯤꯅ ꯐꯋꯣꯏꯕꯤ ꯃꯥꯕꯨ ꯑꯣꯀꯣꯟꯗ ꯐꯥꯎꯕ ꯂꯦꯛꯍꯜꯂꯣꯏ ꯍꯥꯏꯅ ꯆꯩꯔꯤ ꯆꯠꯂꯣ ꯍꯥꯏꯅ ꯇꯥꯜꯂꯤ ꯑꯗꯨꯛ ꯊꯤꯅ ꯆꯩꯔ ꯑꯗꯨꯐꯥꯎ ꯃꯁꯥꯕꯤ ꯃꯥꯇꯕꯨ ꯅꯨꯡꯁꯤꯃꯟꯕꯩ ꯄꯥꯃꯦꯜꯒꯨꯝ ꯈꯥꯡꯍꯩꯕꯤ ꯑꯣꯏꯔꯛꯏ ꯍꯥꯏꯔꯛꯏ ꯑꯣꯀꯣꯟ ꯁꯪꯒꯣꯟꯗ ꯄꯤꯕꯤꯗ꯭ꯔꯕꯁꯨ ꯀꯩꯔꯩ ꯌꯦꯡꯒꯣꯟꯗ ꯂꯩꯖꯒꯦ ꯆꯩꯔꯛꯏ ꯊꯥꯁꯨ ꯊꯥꯈ꯭ꯔꯦꯗ ꯃꯃꯥꯏ ꯑꯁꯦ ꯂꯩꯐꯝ ꯂꯩꯇꯦ ꯍꯥꯏꯔꯦꯗꯅ
ꯅꯪꯒꯨꯝꯕ ꯅꯨꯄꯤꯅ ꯂꯩꯔꯕꯗꯤ ꯌꯦꯠꯅ ꯈꯥ ꯂꯩꯒꯦ ꯍꯥꯏꯔꯁꯨ ꯁꯦꯟꯗ꯭ꯔꯥꯡ ꯃꯔꯨꯝ ꯃꯥꯒꯅꯤ ꯐꯧꯁꯨꯕꯣꯟꯗ ꯂꯩꯒꯦ ꯅꯤꯡꯂꯁꯨ ꯁꯨꯛꯀ ꯁꯨꯝꯃꯒ ꯈꯠꯅꯒꯅꯤ ꯁꯪꯒꯣꯟꯗ ꯂꯩꯒꯦ ꯍꯥꯏꯔꯁꯨ ꯁꯟꯒꯥꯏ ꯁꯂꯥꯏ ꯇꯥꯒꯅꯤ ꯇꯦꯛꯄꯤ ꯑꯣꯀꯣꯟꯗ ꯂꯦꯛꯄ ꯐꯥꯎ ꯑꯣꯛꯄꯤ ꯑꯣꯛꯅꯥꯎ ꯁꯤꯒꯅꯤ ꯍꯥꯏ ꯆꯠꯂꯣ ꯀꯥꯟꯅꯔꯣꯏ ꯏꯕꯦꯝꯃ ꯀꯅꯥꯒꯤ ꯌꯨꯝꯗ ꯆꯪꯉꯨꯔꯣ ꯌꯥꯋꯥ ꯑꯁꯤ ꯁꯤꯟꯍꯥꯏꯀꯟ ꯌꯥꯡꯒꯣꯏ ꯁꯨꯝꯆꯤꯠ ꯃꯇꯣꯟꯅ ꯁꯠ ꯁꯤꯁꯤꯜꯂꯝꯂꯒ ꯏꯃꯨꯡꯗ ꯇꯟꯆꯪ ꯆꯪꯈꯤꯗꯨꯅ ꯊꯣꯡꯂꯦꯟ ꯑꯗꯨ ꯒꯝ ꯂꯥꯎꯅ ꯊꯦꯡꯈ꯭ꯔꯤ ꯂꯣꯏꯃꯣꯝ ꯂꯩꯔꯩꯃ ꯐꯋꯣꯏꯕꯤ ꯁꯥꯎꯅꯤꯡꯕꯅ ꯈꯝ ꯊꯦꯡꯂꯤ ꯑꯗꯨꯕꯨ ꯃꯁꯥꯕꯤ ꯃꯥꯕꯨ ꯉꯥꯏꯔꯝꯒꯤ ꯂꯦꯞꯈꯤꯕꯅ ꯁꯥꯔꯤ ꯃꯇꯨꯡ ꯏꯟ ꯅꯣꯡꯃꯗ ꯑꯣꯏꯁꯨ ꯉꯥꯏꯕ ꯁꯛꯀꯦ ꯈꯟ ꯃꯁꯥꯕꯤ ꯁꯥꯏꯒꯣꯏꯅꯨꯡꯗ ꯂꯦꯛꯐꯝ ꯊꯤꯔꯛꯂꯤ ꯀꯩꯔꯩ ꯌꯦꯟꯕ ꯑꯃꯅ ꯂꯣꯏꯃꯣꯝ ꯃꯥꯕꯨ ꯌꯦꯡꯒꯣꯟꯗ ꯂꯦꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯔꯤ ꯑꯁꯨꯝꯅ ꯐꯋꯣꯏꯕꯤ ꯂꯩꯔꯩꯃꯗꯨ ꯑꯍꯤꯡ ꯑꯗꯨꯃ ꯌꯦꯡꯒꯣꯟꯗꯨꯗ ꯂꯦꯛꯈ꯭ꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛꯅ ꯇꯩꯅ ꯉꯥꯜꯂꯤ ꯐꯋꯣꯏꯕꯤ ꯊꯦꯂꯣꯡ ꯇꯝꯅ ꯊꯣꯛꯂꯛꯏ ꯊꯣꯌꯥ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯈꯣꯏꯃꯣꯝ ꯃꯇꯤꯛ ꯎꯠꯂꯒꯦ ꯂꯦꯞ ꯁꯤꯡꯎꯅ ꯊꯥꯡꯖꯤꯡ ꯈꯨꯔꯨꯝꯗꯨꯅ ꯆꯦꯡꯂꯧ ꯁꯛꯇꯝ ꯁꯨꯝꯍꯠꯄꯤ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯅꯤꯡꯊꯤꯕꯤ ꯂꯩꯔꯦꯝꯃ ꯁꯛꯇꯝ ꯂꯧꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯣꯜ ꯈꯣꯟꯖꯦꯜ ꯑꯗꯨ ꯌꯥꯠꯂꯞꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯊꯣꯌꯥ ꯂꯩꯃ ꯊꯣꯏꯗꯤꯡꯖꯥꯝꯕꯤ ꯑꯩꯍꯥꯛ ꯆꯠꯂꯦ ꯇꯥꯛꯄꯤꯔꯝꯒꯦ ꯆꯦꯡꯂꯧ ꯏꯁꯛꯁꯨ ꯈꯪꯖꯧ ꯈꯦꯟꯖꯣꯛ ꯂꯥꯡꯗ ꯊꯣꯛꯂꯛꯎ ꯅꯥꯄ ꯍꯨꯠꯅ ꯇꯥꯔꯗꯨꯅ ꯊꯣꯌꯥ ꯑꯗꯨ ꯃꯄꯥꯜꯗ ꯊꯣꯛꯂꯛꯂꯤ ꯂꯩꯔꯩꯃꯅ ꯃꯥꯕꯨ ꯌꯦꯡ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯇꯥꯖꯧꯍꯦ ꯊꯣꯏꯗꯤꯡꯖꯥꯝꯕꯤꯌꯨ ꯅꯃꯨ ꯃꯤꯇꯝ ꯊꯤꯔꯕꯤ ꯊꯃꯣꯏ ꯅꯨꯡꯒꯨꯝ ꯀꯜꯂꯕꯤ ꯊꯧꯖꯥꯟ ꯃꯆꯦꯠ ꯄꯛꯇꯕꯤꯅ ꯏꯁꯥꯕꯤ ꯃꯥꯒꯤ ꯃꯥ ꯌꯦꯡꯗꯨꯅ ꯅꯌꯨꯝ ꯃꯣꯡꯕ ꯅꯔꯥꯜ ꯌꯥꯏ ꯅꯨꯡꯉꯥꯏꯍꯟꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯅꯪꯅ ꯇꯥꯜꯂꯤ ꯆꯠꯂꯅꯤ ꯅꯪꯒꯤ ꯅꯕꯨꯛ ꯈꯪꯅꯤꯡꯗꯨꯅ ꯈꯣꯏꯃꯣꯝ ꯏꯁꯛ ꯂꯣꯠꯄꯅꯤ ꯑꯗꯨꯛ ꯇꯝꯊꯤꯕ ꯅꯍꯥꯛꯄꯨ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯏꯇꯩꯒꯤ ꯀꯔꯝ ꯄꯂꯦꯝ ꯄꯣꯛꯃꯥꯕꯤꯅꯣ ꯃꯤꯅꯨꯡꯁꯤ ꯄꯣꯛꯇꯕ ꯃꯤꯗꯤ ꯈꯣꯏꯌꯨꯝ ꯀꯅꯥꯅ ꯂꯟꯀꯨꯔꯣꯏ ꯃꯕꯦꯝꯃ ꯂꯩꯔꯩꯃ ꯑꯩꯗꯤ ꯇꯥꯏꯕꯪꯒꯤ ꯃꯃꯥ ꯁꯛꯂꯕꯤ ꯂꯣꯏꯃꯣꯝ ꯂꯩꯃ ꯐꯋꯣꯏꯕꯤꯅꯤ ꯅꯪꯒꯤꯅ ꯁꯛꯀꯤ ꯍꯥꯏꯔꯗꯤ ꯆꯔꯤ ꯁꯛꯈꯝ ꯅꯍꯟ ꯃꯆꯦꯠ ꯃꯆꯦꯠ ꯌꯥꯏꯕꯤꯂꯧ ꯅꯇꯤꯛꯅ ꯄꯥꯅꯒꯗꯕꯅꯤ ꯈꯣꯏꯃꯣꯝ ꯑꯣꯏꯕꯤ ꯑꯩꯍꯥꯛꯅ ꯏꯇꯩ ꯏꯁꯥꯕꯤꯒꯤ ꯇꯥꯡꯖ ꯃꯥꯏꯕꯨ ꯌꯦꯡ ꯈꯣꯏꯈꯥ ꯂꯤꯡꯈꯥ ꯊꯥꯕꯤꯗ꯭ꯔꯕꯅꯤ ꯐꯠꯇꯕꯒꯤ ꯂꯃꯟꯗꯤ ꯑꯆꯨꯝꯕꯅ ꯁꯤꯡꯕꯗꯤ ꯈꯣꯏꯃꯣꯝ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ ꯅꯃꯥꯡꯗ ꯂꯦꯞꯂꯤꯕꯤ ꯑꯩꯍꯥꯛꯇꯤ ꯂꯩꯔꯝꯂꯦꯟꯒꯤ ꯃꯄꯣꯛꯇ ꯆꯤꯡꯎ ꯁꯤꯟꯊꯥ ꯃꯇꯨꯡ ꯏꯟ ꯁꯥꯔꯤ ꯋꯥꯁꯛ ꯀꯥꯏꯐꯗꯦ ꯏꯁꯥꯕꯤ ꯑꯀꯣꯡꯖꯥꯝꯕꯒꯤ ꯃꯔꯥ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄꯅꯤ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯄꯣꯛꯇꯕꯤ ꯄꯂꯦꯝ ꯐꯠꯇꯕꯤ ꯅꯍꯥꯛꯅ ꯅꯥꯎꯌꯣꯛꯅ ꯀꯣꯜꯂꯛꯄꯅ ꯏꯁꯥꯕꯤ ꯑꯀꯣꯡꯖꯥꯝꯕꯁꯨ ꯑꯁꯥꯎꯔꯝꯗ ꯃꯤꯍꯧꯕꯤ ꯂꯥꯡꯒꯣꯜ ꯁꯤꯡꯊꯥ ꯀꯥꯎꯔꯔꯣꯏ ꯇꯝ ꯅꯄꯥꯔꯤ ꯂꯥꯛꯂꯒ ꯂꯣꯏꯃꯣꯝ ꯂꯩꯔꯩꯃ ꯂꯥꯛꯂꯝꯃꯤ ꯇꯝꯊꯤꯕꯤ ꯅꯪꯒꯤ ꯏꯁꯧꯗ ꯈꯪꯉꯝꯗꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯅ ꯑꯁꯨꯝ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯐꯋꯣꯏꯕꯤ ꯈꯣꯡꯐꯝ ꯑꯗꯨ ꯊꯥꯡꯗꯣꯛꯏ ꯊꯣꯌꯥ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯈꯪꯂꯛꯂꯕꯗ ꯃꯍꯥꯛꯅ ꯃꯉꯣꯟꯗ ꯁꯤꯖꯤꯟꯅꯈꯤꯕ ꯂꯨꯗꯕ ꯈꯣꯟꯗꯥ ꯀꯌꯥ ꯑꯗꯨ ꯍꯟꯅ ꯅꯤꯡꯁꯤꯡꯂꯛꯏ ꯃꯁꯥ ꯃꯊꯟꯇ ꯍꯦꯟꯅ ꯅꯤꯡꯉꯝꯂꯛꯇꯔꯦ ꯑꯗꯨꯗꯒꯤ ꯊꯣꯌꯥ ꯃꯥꯅ ꯆꯦꯟꯁꯤꯜꯂꯤ ꯃꯈꯣꯡ ꯑꯗꯨꯗ ꯀꯣꯟ ꯂꯥꯜꯂꯦ ꯍꯥꯏꯅ ꯄꯥꯎꯃꯦꯜꯂꯤ ꯃꯇꯧꯗꯨꯗ ꯍꯥꯏꯔꯛꯏ ꯂꯪꯖꯔꯨꯔꯕꯗꯤ ꯑꯄꯪꯕꯅ ꯈꯪꯗꯕꯅꯤ ꯈꯟꯗꯨꯅ ꯂꯥꯏꯅꯁꯨ ꯂꯥꯏꯅ ꯃꯉꯥꯛꯄꯤ ꯅꯃꯨ ꯃꯤꯇꯝꯊꯤ ꯀꯌꯥꯅ ꯈꯪꯖꯗꯕ ꯁꯥꯗꯨꯅ ꯃꯔꯥꯜ ꯉꯥꯛꯄꯤꯌꯨꯅꯤꯕꯗꯤ ꯍꯦꯟꯅ ꯁꯥꯎꯏ ꯈꯣꯏꯌꯨꯝꯅ ꯈꯣꯏꯌꯨꯝ ꯂꯩꯔꯩꯃ ꯑꯩꯈꯣꯏꯗꯤ ꯏꯃꯤꯠ ꯆꯥꯝꯃ ꯄꯥꯟꯕꯅꯤ ꯏꯅꯥ ꯆꯥꯝꯃ ꯊꯦꯠꯄꯅꯤ ꯇꯥꯏꯕꯪ ꯄꯨꯛꯆꯦꯜ ꯄꯨꯝꯅꯃꯛ ꯎꯗꯕ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯌꯋꯥ ꯃꯈꯥ ꯇꯥꯗꯨꯅ ꯁꯥꯡꯊ ꯂꯦꯡꯊ ꯂꯩꯗꯨꯅ ꯅꯪꯒꯤ ꯆꯦꯡꯂꯧ ꯌꯦꯡꯅꯤꯡꯗꯦ ꯏꯁꯥꯕꯤ ꯑꯀꯣꯡꯅ ꯂꯥꯛꯂꯒ ꯅꯕꯦꯝꯃ ꯂꯥꯛꯂꯝꯃꯤ ꯍꯥꯏꯕ ꯈꯪꯅꯕ ꯈꯨꯗꯝ ꯑꯃ ꯇꯧꯔꯝꯒꯦ ꯂꯣꯏꯃꯣꯝ ꯂꯟ ꯀꯨꯕꯤꯔꯝꯒꯦ ꯐꯛꯂꯣꯡ ꯆꯔꯥꯏ ꯂꯩꯕ꯭ꯔꯥ ꯄꯨꯊꯣꯔꯛꯎꯍꯦ ꯄꯟꯗꯅ ꯊꯣꯌꯥꯅ ꯂꯧꯌꯩ ꯐꯛꯄꯨ ꯂꯧꯔꯨꯗꯨꯅ ꯊꯝꯂꯤ ꯏꯕꯦꯝꯃ ꯂꯣꯏꯃꯣꯝ ꯂꯩꯃꯅ ꯐꯧꯕꯩ ꯖꯒꯣꯏ ꯁꯥꯗꯨꯅ ꯅꯣꯏꯅ ꯉꯝꯗꯅ ꯍꯨꯟꯈꯔꯦ ꯌꯥꯟꯊꯔꯝꯕ ꯍꯥꯎꯁꯝꯗꯒꯤ ꯄꯨꯛꯅ ꯍꯩꯊꯔꯛꯄꯗ ꯂꯦꯞꯄ ꯂꯣꯏꯕ ꯂꯩꯇꯅ ꯂꯣꯛꯅꯨꯡ ꯏꯁꯤꯡ ꯆꯥꯏꯕꯤꯒꯨꯝ ꯆꯥꯏꯊꯔꯛꯄ ꯐꯧꯌꯥꯝꯅ ꯐꯛꯂꯣꯡ ꯆꯔꯥꯏ ꯃꯊꯛꯇ ꯐꯧꯕꯩ ꯁꯤꯡꯗꯨꯝ ꯁꯥꯈ꯭ꯔꯦ ꯊꯣꯌꯥ ꯏꯕꯦꯝꯃ ꯉꯛꯂꯤ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯂꯩꯔꯩꯃ ꯃꯐꯝꯗ ꯍꯥꯏꯖꯔꯤ ꯈꯨꯝꯂꯛꯏ ꯊꯣꯌꯥ ꯂꯩꯃ ꯀꯥꯟꯅꯔꯣꯏ ꯄꯣꯛꯄꯗꯒꯤ ꯂꯣꯏꯅꯔꯛꯄ ꯃꯤꯑꯣꯏꯕꯒꯤ ꯄꯨꯛꯆꯦꯜ ꯍꯥꯏꯕꯁꯦ ꯄꯥꯛ ꯍꯦꯛ ꯍꯣꯡꯕ ꯌꯥꯔꯔꯣꯏ ꯊꯣꯌꯥ ꯅꯪꯒꯤ ꯅꯇꯧꯗꯤ ꯍꯟꯊꯕ ꯂꯥꯛꯂꯒ ꯍꯦꯡꯒꯨꯝ ꯍꯪꯒꯣꯏ ꯍꯦꯡꯒꯠꯄ ꯂꯥꯛꯂꯒ ꯍꯔꯥꯎ ꯍꯔꯥꯎ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕ ꯄꯣꯠꯁꯤꯗꯤ ꯂꯩꯕ ꯐꯪꯕ ꯄꯣꯠ ꯅꯠꯇꯦ ꯀꯠꯊꯣꯛꯄ ꯊꯃꯣꯏꯗ ꯄꯣꯛꯄꯅꯤ ꯇꯧꯁꯤꯟꯅꯕ ꯊꯃꯣꯏꯗꯤ ꯉꯁꯤ ꯅꯪꯅ ꯐꯔꯁꯨ ꯍꯌꯦꯡ ꯑꯃꯨꯛ ꯇꯝꯊꯤꯕꯤ ꯉꯔꯥꯡ ꯑꯩꯅ ꯂꯥꯛꯄꯗ ꯆꯥꯛꯅꯤ ꯐꯤꯅꯤꯕꯤ ꯃꯍꯜꯂꯁꯨ ꯃꯗꯨꯒꯤ ꯃꯔꯝꯇꯁꯨ ꯃꯍꯪꯗꯦ ꯃꯗꯨꯒꯤ ꯃꯍꯨꯠ ꯁꯨꯝꯖꯤꯠ ꯄꯥꯏꯗꯨꯅ ꯃꯇꯥꯅꯤ ꯂꯣꯏꯕꯤ ꯁꯤꯡꯂꯣꯟ ꯂꯥꯟꯗꯨꯅ ꯁꯅꯥ ꯀꯩꯊꯦꯜ ꯀꯥꯔꯛꯄ ꯃꯌꯨꯝ ꯍꯟꯕ ꯅꯪꯗ꯭ꯔꯕ ꯆꯤꯡꯃꯤꯅꯤ ꯌꯥꯏꯔꯦꯛ ꯅꯣꯡꯐꯥꯏ ꯅꯤꯖꯕꯁꯨ ꯅꯪꯅ ꯑꯗꯨꯝꯅ ꯃꯇꯧꯒꯅꯤ ꯆꯥꯛꯅꯤ ꯐꯤꯅꯤꯕ ꯀꯌꯥ ꯀꯣꯜꯂꯤꯛ ꯂꯪꯗꯨꯅ ꯃꯇꯥꯟꯒꯅꯤ ꯏꯁꯥꯕꯤ ꯑꯀꯣꯡꯖꯥꯝꯕꯕꯨ ꯊꯧꯅꯥ ꯍꯦꯟꯅ ꯅꯨꯡꯁꯤꯔꯕꯁꯨ
ꯃꯤꯑꯣꯏꯕꯒꯤ ꯂꯝꯆꯠ ꯆꯠꯇꯕꯤ ꯅꯪꯅ ꯏꯅꯦꯝ ꯑꯣꯏꯗꯨꯅ ꯂꯩꯃꯤꯟꯅꯒꯗꯕꯒꯤ ꯁꯔꯨꯛꯇꯤ ꯈꯣꯡꯂꯩ ꯊꯨꯅ ꯈꯣꯡꯗꯣꯏꯔꯒꯦ ꯅꯪꯅ ꯆꯪꯖꯐꯝ ꯄꯤꯗ꯭ꯔꯕꯁꯨ ꯑꯩꯕꯨ ꯆꯪꯖꯐꯝ ꯄꯤꯕꯤꯈꯤ ꯀꯩꯔꯩꯌꯦꯟꯁꯤꯡ ꯑꯁꯤꯗꯤ ꯍꯌꯦꯡ ꯇꯨꯡꯒꯤ ꯄꯔꯩꯗ ꯇꯨꯔꯩ ꯏꯔꯩ ꯆꯦꯜꯂꯕ ꯅꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯆꯤꯡꯉꯨ ꯂꯥꯏꯒꯤ ꯃꯐꯝꯗ ꯀꯩꯔꯩ ꯌꯦꯂꯤꯡ ꯊꯥꯔꯗꯤ ꯇꯤꯡꯀꯣꯛ ꯂꯩꯀꯣꯛꯄ ꯑꯣꯏꯁꯅꯨ ꯅꯤꯡꯕ ꯄꯨꯝꯕ ꯊꯨꯡꯁꯅꯨ ꯂꯣꯏꯃꯣꯝ ꯐꯧꯒꯣꯟꯁꯅꯨ ꯊꯣꯏꯗꯤꯡ ꯆꯥꯝꯕꯤ ꯊꯣꯌꯥ ꯂꯩꯃ ꯅꯪꯒ ꯅꯃꯤꯡ ꯃꯥꯟꯅꯕ ꯊꯣꯏꯗꯤꯡ ꯍꯥꯏꯕ ꯄꯣꯠꯁꯛꯇꯣ ꯅꯥꯃꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯑꯁꯤ ꯑꯅꯥꯒꯤ ꯅꯠꯇꯅ ꯈꯣꯌꯨꯝ ꯂꯥꯏꯗ ꯀꯠꯂꯕꯗꯤ ꯂꯥꯏꯅ ꯂꯧꯍꯩꯗꯕ ꯑꯣꯏꯁꯅꯨ ꯀꯥꯟꯅꯕ ꯃꯥꯡꯕ ꯂꯣꯏꯔꯒ ꯀꯣꯟꯅ ꯂꯧꯁꯤꯡ ꯂꯥꯛꯄꯗꯤ ꯐꯕ ꯂꯩꯇꯦ ꯂꯧꯊꯤꯕꯤ ꯂꯩꯔꯩ ꯃꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯔꯩ ꯐꯤ ꯀꯜꯂꯝꯂꯒ ꯈꯔꯥꯏ ꯊꯨꯡꯒꯥ ꯂꯥꯟꯗꯨꯅ ꯈꯣꯡꯂꯩ ꯊꯨꯅ ꯊꯣꯛꯈ꯭ꯔꯦ ꯊꯣꯌꯥ ꯊꯣꯏꯗꯤꯡ ꯆꯥꯝꯕꯤ ꯅꯤꯡꯉꯝꯗꯅ ꯂꯩꯍꯧꯏ ꯃꯍꯥꯛ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯇꯥꯔꯛꯏ ꯃꯍꯥꯛ ꯉꯁꯤꯗꯤ ꯃꯥꯏꯊꯤꯔꯦ ꯂꯩꯔꯦꯝꯕꯤ ꯃꯉꯣꯟꯗ ꯉꯁꯤꯗꯤ ꯇꯁꯦꯡꯅ ꯃꯥꯏꯊꯤꯔꯦ ꯃꯔꯥꯜ ꯄꯨꯝꯕ ꯌꯥꯖꯩ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯈ꯭ꯔꯦ ꯐꯋꯣꯏꯕꯤ ꯂꯩꯔꯦꯝꯅꯁꯨ ꯍꯧꯔꯩ ꯄꯥꯡꯅ ꯆꯠꯈ꯭ꯔꯦ ꯋꯥꯡꯂꯩ ꯉꯥꯏꯍꯥꯛ ꯂꯩꯕꯒꯅꯤ ꯑꯀꯣꯡ ꯆꯥꯝꯕꯗꯨ ꯁꯥꯁꯤꯡ ꯁꯨꯅ ꯐꯥꯗꯨꯅ ꯀꯦꯒꯦ ꯅꯤꯡꯊꯧꯗ ꯀꯠꯂꯤ ꯃꯗꯨꯒꯤ ꯇꯨꯡ ꯌꯥꯡꯒꯣꯏ ꯊꯨꯅ ꯊꯧꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯤ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯐꯟ ꯆꯣꯡꯊꯩ ꯑꯗꯨꯒ ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯈ꯭ꯔꯦ ꯏꯃꯨꯡ ꯑꯗꯨ ꯍꯨꯠꯇꯨꯅ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯃꯥꯅ ꯌꯦꯡꯂꯤꯕꯗꯨ ꯃꯁꯥꯅ ꯐꯋꯣꯏꯕꯤꯅ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕꯅꯤ ꯑꯗꯨꯕꯨ ꯂꯩꯕ ꯎꯗꯔꯦ ꯄꯥꯈꯪ ꯃꯥꯒꯤ ꯊꯋꯥꯏꯗꯨ ꯋꯥꯖꯕ ꯍꯦꯜꯂꯛꯂꯤ ꯌꯦꯅꯈꯥ ꯂꯨꯈꯥ ꯀꯣꯌꯦꯡ ꯌꯦꯡ ꯍꯔꯥꯎꯕꯗꯩ ꯐꯤꯡꯕ ꯑꯣꯟꯈ꯭ꯔꯦ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯄꯥꯈꯠꯂꯤ ꯃꯃꯥ ꯑꯗꯨ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯃꯆꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟ ꯍꯥꯏꯔꯤ 이마하기 이부고 이마하기 공장아 이사는 데리부도 마학하기 마학 마팜 스텔레이티 마마다 옌두나 항이 하이비마 마학 가다이들레 마학 마팜 스텔락다브라 락람미니 이부고 아두고 이부고 나마 아이나 마부 쟁lau sakhangludabana athiba yawana mangtha mabu yum asitagi tanthokre ha mabu imana tanthokre ba ima lali ima yamna lankre ima na khamba yada bahak jatkre haibiu ima mai kai ka domda bahak jatki thoyana makhut thinduna mai kai tai chalo haurei khana pangba asomda sano asomda mahak jatki bani thoiding zambina loimom phawai bi lairing mana khongdoi ki mai kai adubu masada takai mama ki wa du hek tabaga akong zambadu sagol sayang da sat tongkhatkre sagol nak thang thinduna sajai nam tha thaduna thuna yangna masano khongul lirakle labuk lamhang kaya da koi thi makol thokna makausai adubu loimom lairemi mahakti pamu kaina maisa lang kege lam thaduna poirei tangkhrege khali haurei kha pangna lakpana patuk ama samlakle lamlen lamdam asibu haukhrampat haina koloiri wakhal kaya amakhan yangdau lambida asum lakle wanglen asidani masabi akong zambana laplapna lakpadu ukibadu mathanglen mabudi nungsi adubu khan ki wakhal aduna mahak makhong thangduna dumak chatlamni masabi akong zambana yawa khonpham hongna kaurakli adu phawaibi mathamai kangauni hannamakta ollaroi hana wasakhrabana pamu mana kauraklabasu singlo mayoknadana pamdaba sana sattauri yangna thoina satkhatli thoina yangna satki haiduna poirei lamdam asibu thoya haina khangnaki akong zambadu yangoi yangna thorakpana hujikti masanaw nakti yore pamwei lakli asungna isano wo laireba karinungino nangna sabi ino kauzababu tana tathina khangda sana adumak masatpa nasabi ibu saubra amukta ngaiko kaidobagi phawaibi tapna khumlai thanglen thawai oiba nang nanawna thoina nungsisai adubu hangatpa yadaba isirgum hanjinbadi yararoi inyengi kharaba misaina lamjaw lamai oiduna ningsabagi yining pumba tangoi tan sakre tanaw amuk hallaroi warobiganu loyumba warobuna thamoi than chingu sari namungson thoya thoiding zabigi marum thokloi wasakre akong zamana singu thangjingda niduna wasak adu kokhansi hairi adubu lairi mana yadri yaba kaubasu leitare kari wanu loyumba isabi singu langoni akaw pareina bra khoimom oibai khoidi wasak pareina punbadu parei hanba mayaroi taibang langon da pokpana chingu nongdam inbatai handak mukki langoni apam ka da su yaudare nungsi ka da su thungdare mathangi langon mapuktadi apam nungsi wai thungna nungsi leipon oisiko
ꯆꯤꯡꯒꯨꯜꯍꯩꯕꯨ ꯄꯟꯗꯨꯅ ꯁꯥꯔꯤꯋꯥ ꯁꯛꯃꯤꯟꯅꯁꯤ ꯑꯀꯣꯡ ꯆꯥꯝꯕꯅ ꯃꯁꯥꯕꯤ ꯄꯨꯛꯅꯤꯡꯕꯨ ꯊꯦꯝꯖꯤꯟꯖꯩ ꯑꯗꯨꯕꯨ ꯌꯥꯕ ꯀꯧꯕ ꯂꯩꯇꯔꯦ ꯂꯥꯏꯒꯤ ꯂꯥꯡꯒꯣꯜ ꯑꯣꯏꯔꯕ ꯁꯥꯕꯤ ꯁꯥꯅꯧ ꯑꯅꯤꯃꯛ ꯑꯁꯨꯝꯅ ꯅꯨꯡꯁꯤ ꯁꯦꯠꯅꯕ ꯄꯥꯝꯃꯨ ꯄꯥꯝꯃꯨ ꯀꯥꯏꯅꯕ ꯂꯥꯡꯒꯣꯜ ꯃꯄꯣꯛꯅꯤ ꯂꯦꯞꯅꯔꯤ ꯃꯊꯪꯒꯤ ꯂꯥꯡꯒꯣꯜ ꯃꯄꯣꯛꯇ ꯅꯨꯡꯁꯤꯕꯅ ꯃꯌꯨꯝꯀ ꯑꯄꯥꯝꯕꯅ ꯃꯐꯦꯟ ꯑꯣꯏ ꯆꯔꯩ ꯂꯪꯗꯣꯟ ꯇꯥꯟꯕꯒꯨꯝ ꯅꯨꯡꯁꯤ ꯂꯩꯄꯨꯟ ꯇꯥꯟꯃꯤꯟꯅꯁꯤ ꯍꯥꯏꯅꯔꯤ ꯑꯍꯤꯡ ꯑꯗꯨꯃꯗꯤ ꯃꯐꯝ ꯑꯗꯨꯃꯛꯇ ꯂꯩꯃꯤꯟꯅꯔꯤ ꯄꯥꯈꯪ ꯑꯀꯣꯡ ꯆꯥꯝꯕꯅ ꯂꯝꯂꯥꯟ ꯀꯥꯒꯤ ꯈꯣꯏꯃꯨ ꯑꯣꯏ ꯈꯣꯏꯗꯥꯅ ꯂꯩꯍꯤ ꯆꯨꯞꯆꯈꯤ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯗꯨꯗ ꯂꯩꯔꯦꯝꯃ ꯑꯗꯨ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯅ ꯃꯁꯥꯕꯤ ꯑꯀꯣꯡꯒꯤ ꯃꯥꯏꯊꯣꯡꯌꯦꯡ ꯁꯤꯡꯅꯨꯡꯒꯤ ꯇꯝꯅ ꯅꯌꯩ ꯈꯣꯟꯒꯨꯝ ꯀꯥꯏꯅ ꯌꯥꯊꯪ ꯅꯤꯔꯛꯂꯤ ꯂꯩꯍꯧꯔꯣꯀꯣ ꯆꯥꯅꯕ ꯂꯥꯡꯒꯣꯜ ꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ ꯅꯅꯥꯎꯕꯨ ꯊꯤꯡꯕ ꯌꯥꯊꯪꯅ ꯈꯣꯡ ꯌꯣꯠꯂꯦꯟ ꯊꯥꯡꯕꯤꯒꯅꯨ ꯃꯊꯪꯒꯤ ꯂꯥꯡꯒꯣꯜ ꯉꯥꯏꯅꯔꯁꯤ ꯍꯌꯦꯡꯃꯨꯛꯀꯤ ꯂꯥꯡꯒꯣꯜ ꯃꯄꯣꯛꯇꯗꯤ 이사비 능기 꼴로이디 랑원 마나 캄바 마담시다 나나오부 캄바 빰비바기 캄바 까우나 사연 비우고 아공수 아로이부 오이나 아숨니 마사노 망원다 빠위디 누라 오이비나 학나 빠캉나 캄바 야다나 토이딩자비 마라노 둥시와로 북라우나 토이누 왕나 삿기바기 토이비 까우나 가이라무고 땀파 레이메나 하이르기 ꯑꯗꯨꯕꯨꯅꯤ ꯂꯣꯌꯨꯝꯕ ꯈꯥꯡꯒꯣꯜ ꯃꯥꯂꯪꯒꯤ ꯈꯥꯡꯍꯨꯝꯗ ꯏꯪꯉꯦ ꯂꯩꯅ ꯀꯦꯟꯕꯒꯨꯝ ꯄꯥꯝꯖꯕ ꯅꯨꯡꯁꯤ ꯂꯩꯄꯨꯟꯕꯨ ꯈꯥꯡꯉꯨꯊꯛꯇ ꯃꯥꯡꯍꯟꯕ ꯅꯣꯡꯗꯝ ꯊꯤꯕꯤ ꯑꯣꯏꯍꯟꯅꯕꯤ ꯏꯅꯦꯝ ꯊꯣꯌꯥ ꯂꯩꯃꯁꯨ ꯅꯣꯡꯕꯥꯜ ꯀꯧꯗꯨꯅ ꯄꯣꯛꯁꯅꯨ ꯑꯄꯥꯝ ꯀꯥꯗ ꯃꯥꯏꯊꯤꯍꯟꯈꯤ ꯁꯦꯛꯂꯥ ꯆꯥꯒꯨꯝ ꯈꯝꯕ꯭ꯔꯥꯡꯅꯅ ꯆꯥꯛꯅ ꯁꯤꯂꯣꯛ ꯁꯤꯟꯗꯤꯟꯅꯔꯤ ꯈꯝꯕ꯭ꯔꯥꯡ ꯆꯥꯛ ꯁꯦꯛꯂꯥ ꯑꯣꯟꯗꯨꯅ ꯍꯧꯔꯩ ꯈꯥꯅ ꯄꯥꯡꯕꯗ ꯂꯣꯏꯉꯣꯝ ꯂꯩꯔꯦꯝꯕꯤ ꯄꯥꯏꯔꯛꯂꯤ ꯃꯇꯝ ꯑꯁꯤꯗ ꯅꯍꯥꯅꯣꯡ ꯂꯥꯏꯔꯩꯄꯥꯛꯇꯒꯤ ꯃꯍꯥꯛꯀ ꯂꯣꯏꯅꯔꯛꯄ ꯈꯧꯕꯨꯅꯥꯏ ꯑꯅꯤꯗꯨꯒ ꯊꯦꯡꯅꯗꯨꯅ ꯌꯋꯥ ꯑꯃꯨꯛ ꯄꯥꯎꯁꯥꯔꯤ ꯂꯩꯔꯦꯝꯕꯤ ꯃꯍꯥꯛꯅ ꯍꯥꯏ ꯑꯩꯗꯤ ꯑꯩꯒꯤ ꯂꯥꯡꯒꯣꯜ ꯂꯣꯏꯔꯦ ꯂꯥꯏꯔꯩꯄꯥꯛꯇ ꯀꯥꯔꯒꯦ ꯅꯈꯣꯏ ꯑꯅꯤꯗꯤ ꯂꯩꯍꯧꯀꯣ ꯏꯇꯥ ꯍꯥꯏꯅꯕꯨ ꯅꯈꯣꯏꯕꯨ ꯀꯧꯒꯦ ꯏꯇꯥ ꯍꯌꯦꯡ ꯄꯣꯏꯔꯩꯅ ꯈꯪꯅꯍꯧꯅꯕ ꯏꯇꯥꯒꯤ ꯃꯤꯡꯕꯨ ꯐꯋꯣꯏꯕꯤ ꯑꯩꯅ ꯈꯣꯏꯁꯨ ꯍꯥꯏꯅ ꯊꯣꯟꯂꯝꯒꯦ ꯑꯗꯨꯒ ꯏꯇꯥ ꯅꯪꯅ ꯃꯁꯤꯗ ꯈꯧꯕꯨꯅꯥꯏ ꯑꯃꯗꯨꯅ ꯍꯥꯏꯔꯛꯏ ꯂꯩꯔꯦꯝꯃ ꯀꯔꯤ ꯌꯋꯥꯅꯣ ꯆꯤꯡꯈꯣꯏꯔꯤꯕꯗꯨꯕꯨ ꯀꯣꯔꯧꯅꯨꯡꯗ ꯀꯥꯕꯤꯈꯤꯅꯨ ꯑꯩꯈꯣꯏꯕꯨ ꯄꯨꯟꯅ ꯂꯩꯃꯤꯟꯅꯈꯤꯁꯤ ꯑꯩꯗꯤ ꯃꯗꯨ ꯌꯥꯗ꯭ꯔꯦ ꯑꯩꯒꯤ ꯂꯥꯡꯒꯣꯜ ꯂꯣꯏꯔꯦ ꯏꯇꯥ ꯑꯩꯕꯨ ꯆꯠꯈꯤꯅꯨ ꯍꯥꯏꯅ ꯈꯥꯝꯂꯤꯕ ꯏꯇꯥ ꯂꯩꯔꯦꯝꯃ ꯑꯩꯕꯨ ꯈꯥꯝꯃꯤ ꯍꯥꯏꯕꯒꯤ ꯏꯇꯥꯒꯤ ꯀꯣꯂꯣꯏꯕꯨ ꯂꯩꯈꯥꯝ ꯍꯥꯏꯅ ꯊꯣꯜꯂꯒꯦꯀꯣ ꯅꯈꯣꯏ ꯑꯅꯤꯗꯤ ꯁꯦꯠꯅ ꯈꯥꯏꯅꯕ ꯌꯥꯗꯦ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯐꯋꯣꯏꯕꯤ ꯂꯩꯔꯦꯝꯃ ꯑꯩꯁꯨ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯒꯅꯤꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯐꯋꯣꯏꯕꯤ ꯂꯩꯔꯦꯝꯃꯗꯨ ꯃꯍꯥꯛꯀꯤ ꯃꯄꯣꯛ ꯑꯗꯨꯃꯒꯤ ꯂꯥꯡꯒꯣꯟꯗꯨ ꯃꯇꯥꯡꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯀꯣꯔꯧꯅꯨꯡꯗ ꯀꯥꯈꯤꯔꯝꯃꯤ ꯆꯍꯤ ꯈꯔ ꯆꯤꯡꯈ꯭ꯔ ꯃꯇꯨꯡꯅꯤ ꯈꯣꯏꯖꯨ ꯑꯃꯗꯤ ꯂꯩꯈꯥꯝ ꯃꯈꯣꯏ ꯑꯅꯤ ꯆꯥꯎꯕ ꯁꯥꯔꯦꯞ ꯐꯥꯔꯛꯂꯤ ꯆꯍꯤ 9-10 ꯍꯥꯏꯔꯛꯂꯤ ꯋꯥꯡꯂꯦꯝꯕ ꯑꯃꯗꯤ ꯊꯝꯕꯥꯜꯅꯨ ꯃꯈꯣꯏ ꯑꯅꯤ ꯃꯆꯥ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯖꯔꯒ ꯄꯣꯊꯥꯖꯔꯝꯃꯤ ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯗꯤ ꯑꯌꯨꯛꯀꯤꯅ ꯅꯨꯃꯤꯠꯅꯤ ꯅꯨꯃꯤꯗꯥꯡꯒꯤꯅ ꯊꯥꯖꯅꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤꯅ ꯁꯖꯤꯛꯀ ꯊꯕꯥꯒꯅꯤ ꯇꯤꯡ ꯇꯤꯡ ꯆꯥꯎꯔꯣ ꯊꯥꯕꯤꯅ ꯀꯥꯔꯤꯉꯩ ꯀꯥꯍꯧ ꯅꯨꯃꯤꯠꯅ ꯋꯥꯡꯂꯤꯈꯩ ꯋꯥꯡꯍꯧ ꯑꯗꯨꯕꯨ ꯅꯣꯡꯗꯝꯕ ꯃꯍꯥꯛꯅ ꯋꯥꯡꯂꯦꯝꯕ ꯑꯃꯗꯤ ꯊꯝꯕꯥꯜꯗꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯌꯥꯝꯖꯦ ꯂꯥꯏꯕꯛꯇ ꯑꯣꯟꯊꯣꯛꯅ ꯊꯤꯅꯕꯨ ꯇꯝꯈ꯭ꯔꯦ ꯈꯣꯏꯖꯨꯅ ꯃꯆꯦꯅꯤ ꯂꯩꯈꯥꯝꯅ ꯃꯅꯥꯎꯅꯤ ꯈꯣꯏꯖꯨꯗꯨ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯃꯈꯣꯏ ꯑꯅꯤ ꯀꯣꯛꯆꯥꯎꯕꯤ ꯀꯥꯏ ꯃꯆꯥꯒꯤ ꯃꯥꯏꯀꯩꯕꯨ ꯌꯦꯡꯗꯨꯅ ꯀꯣꯏꯊꯤ ꯊꯤꯖꯩ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤ ꯈꯣꯏꯖꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯇꯔꯦ ꯊꯝꯕꯥꯜꯅꯨꯅ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯖꯩ ꯏꯃꯣꯝ 이마기 세레이한 이몸 낭부 이마나 까우리시 따브라네 이마기 이몸 이사부 까다이나 레이바게 이사부 우드나 이마 레이바 ngamloye 이마기 이몸 몽바나라 야이다 감옥 달락 코바 이사부 왕렘바나 수간나티 이빠기 구이소 이빠기 세레이한 나나오고 분나 사나미나가니 하이나 토크라가 이사부 까다이나 셋뚜 레이바게니 이빠나 까우리부시 따브라 레이캄디 마시 만나 뚜미나 레이 마시가 마코이 아니 사나바 토퍼니 앙앙나가 오이바가 사나바다 마폭닝 눕닝ngay 마시도 하나 옌루데 사나바 로이라바 마뚱다 몽바 마랄 야이다 한진기 하이바 칸다 마시부 티락바니 아두부 마시도디 마팜마두 레이바 우지 마나 하나 소이드나 윰다 한질람라가니 칸두나 마소둠 마윰다 마탄다 상락키바니 아두부 윰다디 마시의 쿠이수 레이람드리
Numitna asum-asum tasilak Wanglemba amadi Tambalno makoy anigi mathamoy hena wakibani. Hawjikti numit pumta takre masanupi adubu thiba yaba thijabada phangba kauba leitare. Kairon leikaida sattuna hangba yabasu hangli adubu upai amata leitre. Tambalno Mangoldari aduda pham masanupi dubu kau mathamoy sokna tinthari. Imagi bema, imagi koiso. Ichana ngasi tawriba mataw asibu karino. Ichabu kadayda laibage. Ichabu tibada imadi ware, imagi mo. Nang imabot hadugtuna lamlen kayda setlabage, imagi mo. Mapuroy badamon sinduna. Sabi, kadayda no, aigi isa sarayhan to. Aigi isa piyo, aigi isa gimasakyang puninge. Aigi isa piyo isabi, aigi isa piyo isabi. Wanglemba, magi nupigi ningay aduda kari hainabu khunggadabano haiba mahak khangdri. Masu, milu anida pirangdi ihawribani tapna hai. Thoynasu khatsingumsi, mapam amada isado, soidna bukki leiramgani. Thisi, ai mapani, isabu phangnaba aina thigani. Aigi isa mangba yaroy, mama aiga isaga kainaba yaroy. Aigi isa mangba yaroy ye, aigi isa mangba yaroy ye. Haina numiso asum hausingkri nomadagi nini-dagi humni. Nongalaglaga na marini numit amuk takri mangani suzinkri. Mangani dagi di tarukni sukri chaywan ama aduba adumag yung maduda khoizudi hanjilakidri. Angang oribi khoizudu mapam khangdana mangkri. Mama mapa oriba makoy anidi masakay na may sakna angawbi gamlil hawri. Sagani thakani haiba khangdri aduk nuksina thamsaba phizigi mani amana mangkribada karamna di wazaroy. Pring chongduna khangzari Wanglemba magi nupigi matawdo tasingna mahak yengba ngamte. Laikhamso anganga oibaga mamabu thimjingba haite. Adubu warabasu wana makoy anido masanupi atombi laikhamgi khanduna hingdaba yade khan hingba tari. Asumna sahi tarani thoi hausingkra matungdani haujiti laikham leisabi phari. Samlang koigatnari samdona ningdu yeiri laikham fazabda laikaya duda mahaki mapa laikhichi. Fazay yamna fazay. Kari singe leirangabo mahaka sangdam narugani asuk fazabi nuzadi singu thangjing laikolda phawbu satlamdoi. Masana sare pharasu thambalnu magi maphamda nungaiba haibatu madi leitre. Nungaitabana mahaki thamoido nasisu yomli mikup amadi masagi wakal kaukibadi yai adubu thangnaba mikupta henna mangkram masa ahal adubu ningsinglai. Haizai mathanta imagi khoiso isabu karam lelibagi isagi senglau saksu udaba kumza kaya surakledo imana isabu asisu leptana tiri isasu soidana laisa mapung paramlakani ko imagi khoiso nang imabu kaurabro imagi nakta nang amok tahalag kogama. Mamitagi mapisu sintharai laikhamna tapna. Ima, kaptuna tum leirage hairibra si mitki pido nasai taithokpige. Asi haiduna thotlaba makhut aduna mamagi pirang adubu taithokpi thambalnuna masanupigi saktam aduda muni yenglaga hairai. Nasisu nanggumna sauramlagani ko. Nasidubu karam lelamgani. Ha, nang nasibu uningdabra. Ima, nasidu imagi manglanda toyna uini, toyna latlam. Ay nasiba yamna uningi. Hairaga amuki hina kapturai laikhamsu mamagi mataw aduda masu yamna kaptoi mama masa makoy animag kapminay. Nungmagi namitni ahal oibi amakakna thambalnugi maphamda hairay. Miyoybagi laibag haibasi asini kauba laite kauba naite adubu thambalnu haukrabadi haukridana hausikti nasa laikhamasi leisabi mapung pharaklay. Mahaki wakhalda nungain hinglo kaidoke. Ime karamnabu isa ahaldo kaugani ay kauba ngamte.
ꯑꯩ ꯏꯁꯥꯒꯤ ꯃꯁꯛꯄꯨ ꯌꯥꯝꯅ ꯎꯅꯤꯡ ꯂꯩꯈꯥꯝꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯅꯥꯛꯇ ꯐꯝꯂꯩ ꯊꯥꯒꯣꯏꯅ ꯂꯩꯈꯥꯝꯒꯤ ꯃꯁꯛ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯐꯖꯩ ꯏꯁꯨꯗꯤ ꯌꯥꯝꯅ ꯐꯖꯩ ꯆꯤꯡꯗ ꯍꯧꯕ ꯂꯩꯈꯥꯝꯒ ꯐꯖꯕ ꯆꯞ ꯃꯥꯟꯅꯩ ꯂꯩꯈꯥꯝ ꯍꯥꯏꯗꯤ ꯏꯕꯦꯟ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯍꯥꯏꯕꯗ ꯌꯥꯎꯕ ꯂꯩꯈꯥꯝ ꯑꯗꯨꯕꯨꯔꯥ ꯃꯥꯅꯤ ꯏꯕꯦꯟ ꯈꯣꯏꯖꯨ ꯂꯩꯈꯥꯝꯒꯤ ꯋꯥꯔꯤ ꯂꯩꯕ꯭ꯔꯥ ꯂꯩꯔꯕꯗꯤ ꯅꯁꯨꯗ ꯑꯃꯨꯛꯇꯤ ꯂꯤꯕꯤꯌꯨꯕ ꯂꯩ ꯀꯔꯤꯒꯤ ꯂꯩꯇꯅꯤ ꯂꯩꯈꯥꯝ ꯑꯁꯝꯕ ꯄꯥꯝꯕꯤ ꯅꯠꯇꯦ ꯅꯤꯡꯊꯧꯔꯣꯜ ꯀꯌꯥꯗꯒꯤ ꯂꯨꯅ ꯂꯩꯔꯛꯂꯕ ꯄꯥꯝꯕꯤ ꯑꯃꯈꯛꯅꯤ ꯁꯦ ꯏꯕꯦꯟ ꯍꯥꯏꯒꯦꯁꯦ ꯑꯩꯈꯣꯏꯅ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯊꯧꯔꯝ ꯑꯃ ꯂꯥꯛꯄꯗ ꯁꯤꯖꯤꯟꯅꯔꯤꯕ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯑꯁꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕꯗꯨꯅ ꯈꯣꯏꯖꯨꯅꯤ ꯃꯄꯥꯜꯗ ꯇꯥꯁꯤꯜꯂꯤꯕꯗꯨꯅ ꯂꯩꯈꯥꯝꯅꯤꯀꯣ ꯅꯈꯣꯏꯅ ꯈꯪꯍꯧꯅꯕ ꯏꯕꯦꯟꯅ ꯃꯗꯨꯒꯤ ꯋꯥꯔꯤ ꯂꯤꯒꯦ ꯇꯥꯎꯀꯣ ꯍꯣꯏ ꯏꯕꯦꯟ ꯊꯝꯕꯥꯜꯅꯨꯁꯨ ꯇꯥꯏ ꯑꯗꯨꯉꯩ ꯃꯥꯒꯤ ꯃꯃꯥꯅꯁꯨ ꯐꯋꯣꯏꯕꯒꯤ ꯃꯔꯤ ꯂꯩꯅꯕ ꯈꯣꯏꯖꯨ ꯂꯩꯈꯥꯝꯒꯤ ꯋꯥꯔꯤ ꯂꯤꯈ꯭ꯔꯦ ꯊꯥꯒꯣꯏꯅ ꯋꯥꯔꯤ ꯂꯤꯔꯛꯏ ꯂꯩꯈꯥꯝ ꯍꯥꯏꯕ ꯄꯥꯝꯕꯤ ꯑꯁꯤ ꯆꯤꯡꯒꯤ ꯂꯣꯛꯀꯤ ꯃꯃꯥꯏꯗ ꯅꯣꯛꯃꯥꯏꯗ ꯃꯅꯥ ꯄꯥꯛꯅ ꯍꯧꯏ ꯍꯥꯏꯗꯨꯅ ꯗꯣꯛꯂꯩꯈꯥꯝꯁꯨ ꯀꯧꯔꯝꯃꯤ ꯂꯩꯈꯥꯝ ꯑꯁꯤ ꯃꯩꯇꯩ ꯅꯤꯡꯊꯧ ꯃꯩꯗꯤꯡꯉꯨ ꯅꯥꯎꯐꯪꯕꯒꯤ ꯃꯇꯝꯗ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯔꯝꯃꯤ ꯃꯩꯗꯤꯡꯉꯨ ꯁꯦꯟꯕꯤ ꯈꯥꯒꯦꯝꯕꯅ ꯃꯨꯝꯅꯨ ꯈꯨꯜꯕꯨ ꯉꯝꯕ ꯂꯩꯅꯤ ꯍꯥꯏꯗꯨꯅ ꯃꯨꯝꯅꯨ ꯈꯨꯜꯉꯝꯂꯩ ꯍꯥꯏꯅ ꯁꯤꯡꯊꯥꯅꯔꯝꯃꯤ ꯈꯥꯒꯦꯝꯕꯒꯤ ꯃꯆꯥ ꯃꯩꯗꯤꯡꯉꯨ ꯄꯣꯏꯔꯩ ꯈꯨꯟꯖꯥꯎꯕꯅ ꯀꯥꯔꯥꯎ ꯍꯥꯏꯕ ꯈꯨꯜꯕꯨ ꯉꯝꯕ ꯂꯩꯅꯤ ꯑꯃꯗꯤ ꯀꯩꯀꯥꯃꯨꯡꯕꯨ ꯐꯥꯕꯗ ꯌꯥꯎꯈꯤꯕ ꯂꯩꯅꯤ ꯂꯩꯈꯥꯝ ꯑꯁꯤ ꯂꯩꯈꯥꯝ ꯃꯌꯥꯏ ꯑꯣꯏꯅ ꯆꯥꯎꯕ ꯄꯥꯝꯕꯤ ꯑꯃꯅꯤ ꯏꯁꯤꯡ ꯃꯅꯤꯜ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯕ ꯂꯣꯛꯆꯞꯇ ꯍꯧꯒꯠꯂꯤ ꯃꯅꯥ ꯁꯥꯡꯇꯛ ꯇꯧꯏ ꯂꯩꯈꯥꯝ ꯑꯀꯪꯕꯗꯤ ꯎꯅꯥ ꯑꯀꯪꯕ ꯃꯆꯨꯅꯤ ꯃꯅꯝ ꯅꯨꯡꯁꯤ ꯑꯁꯪꯕ ꯃꯄꯥꯜ ꯁꯥꯠꯂꯤ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯗ ꯀꯨꯏꯅ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯃꯤ ꯂꯩꯈꯥꯝ ꯄꯥꯝꯕꯤꯅ ꯍꯧꯔꯛꯈꯤꯕꯒꯤ ꯋꯥꯔꯤꯗꯤ ꯃꯦꯟꯇꯦ ꯅꯤꯡꯊꯧ ꯁꯂꯥꯛꯄ ꯃꯦꯟꯇꯦ ꯍꯪꯀꯣꯏꯁꯤꯡ ꯅꯤꯡꯅ ꯀꯩꯁꯤꯁꯤꯡ ꯂꯩꯈꯥꯝ ꯁꯨꯝꯇꯣꯛꯄꯣꯛ ꯍꯥꯎꯅꯨ ꯂꯩꯉꯥꯎꯄꯤ ꯂꯩꯉꯥꯎꯄ ꯐꯥꯅꯁꯤꯡ ꯁꯤꯡ ꯑꯁꯤꯗ ꯄꯥꯜꯂꯤ ꯃꯩꯇꯩ ꯅꯤꯡꯊꯧ ꯃꯩꯗꯤꯡꯉꯨ ꯃꯣꯡꯌꯥꯝꯕꯅ ꯄꯥꯟꯕ ꯃꯇꯝꯗ ꯃꯀꯥꯟ ꯍꯥꯏꯕ ꯈꯨꯜꯕꯨ ꯈꯨꯗꯨꯝ ꯆꯟꯕ ꯃꯇꯝꯗ ꯈꯣꯏꯖꯨ ꯂꯩ ꯆꯤꯟꯈꯤ ꯈꯣꯏꯖꯨꯒꯤ ꯍꯧꯐꯝꯗꯤ ꯌꯥꯝꯃꯤ ꯈꯨꯗꯝ ꯑꯣꯏꯅ ꯑꯊꯣꯏꯕ ꯂꯝꯗ ꯍꯧꯕ ꯈꯣꯏꯖꯨ ꯊꯦꯛ ꯈꯣꯏꯅ ꯍꯧꯕ ꯈꯣꯏꯖꯨ ꯃꯅꯥ ꯀꯛꯋꯥꯒꯤ ꯇꯤꯟꯕꯥꯟꯗ ꯍꯧꯕ ꯈꯣꯏꯖꯨ ꯊꯣꯡꯂꯦꯟꯒꯤ ꯂꯝꯗ ꯍꯧꯕ ꯈꯣꯏꯖꯨ ꯍꯥꯎꯕ ꯃꯦꯜꯇꯥꯡꯒꯤ ꯈꯣꯏꯖꯨ ꯃꯤꯟꯗꯦꯝ ꯃꯦꯜꯅꯥꯡꯒꯤ ꯈꯣꯏꯖꯨ ꯃꯣꯔꯤꯅ ꯈꯨꯟꯗꯥꯕꯗ ꯄꯥꯏꯕ ꯈꯣꯏꯖꯨ ꯑꯁꯤꯅꯆꯤꯡꯕꯅꯤ ꯊꯥꯒꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯇꯨꯡ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯁꯤꯅꯤ ꯁꯝꯂꯞꯄ ꯋꯥꯔꯤ ꯑꯃ ꯑꯗꯨꯒꯅꯦ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯃꯩ ꯊꯥꯈꯤꯕꯒꯤ ꯋꯥꯔꯤꯁꯨ ꯂꯩ ꯃꯗꯨꯅ ꯅꯣꯡꯃ ꯏꯕꯦꯟꯅ ꯂꯤꯔꯒꯦ ꯉꯁꯤꯒꯤꯗꯤ ꯏꯕꯦꯟ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ ꯃꯁꯤꯗ ꯂꯩꯈꯥꯝꯅ ꯏꯕꯦꯟ ꯃꯗꯨꯒꯤ ꯋꯥꯔꯤꯗꯨꯃꯁꯨ ꯂꯣꯏꯅ ꯂꯤꯕꯤꯔꯝꯃꯨ ꯍꯣꯔꯦꯟ ꯃꯪꯗ ꯁꯥꯃꯨꯅ ꯇꯥꯟꯅꯖꯁꯅꯤ ꯊꯥꯒꯣꯏꯅ ꯅꯣꯛꯇꯨꯅ ꯇꯥꯟꯅꯔꯣꯏꯗ ꯏꯕꯦꯟꯅ ꯅꯣꯡꯃ ꯁꯣꯏꯗꯅ ꯂꯤꯅꯤꯗ ꯕꯦꯝꯃ ꯊꯝꯕꯥꯜꯅꯨ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨ ꯏꯕꯦꯟ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯍꯥꯏꯔꯝꯗꯨꯅ ꯊꯥꯒꯣꯏ ꯆꯠꯈ꯭ꯔꯦ ꯊꯝꯕꯥꯜꯅꯨ ꯃꯍꯥꯛꯅ ꯃꯆꯥ ꯑꯅꯤꯒꯤ ꯀꯣꯂꯣꯏꯕꯨ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯍꯥꯏꯅ ꯊꯣꯜꯂꯨꯕꯒꯤ ꯋꯥꯍꯟꯊꯣꯛ ꯑꯗꯨ ꯍꯧꯖꯤꯛꯇꯗ ꯃꯍꯥꯛ ꯇꯞꯅ ꯇꯞꯅ ꯈꯪꯂꯛꯂꯤ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯇꯝ ꯑꯁꯤꯗꯅꯤ ꯂꯩꯈꯥꯝ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯂꯥꯏꯊꯨꯡ ꯑꯃ ꯄꯛꯂꯦ ꯂꯥꯏ ꯊꯣꯛꯄꯅꯤ ꯂꯥꯏꯖꯥꯎ ꯊꯣꯛꯄ ꯀꯥꯏꯅ ꯍꯥꯏꯅꯕꯗꯨꯅꯤ ꯃꯃꯥꯏꯗꯁꯨ ꯇꯧꯔꯤ ꯃꯍꯥꯛ ꯇꯁꯦꯡꯅ ꯐꯤꯕꯝ ꯀꯥꯏꯔꯤ ꯏꯟꯈꯠꯂꯛꯄ ꯃꯇꯝꯒꯤ ꯅꯨꯡꯉꯥꯏꯕ ꯃꯇꯝ ꯑꯗꯨꯗ ꯑꯗꯨꯒꯨꯝꯕ ꯂꯩꯅꯥ ꯑꯗꯨꯅ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯍꯟꯗ꯭ꯔꯤ ꯃꯊꯟꯇ ꯃꯤꯡꯁꯦꯜ ꯌꯦꯡꯖꯩ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯃꯊꯟꯇ ꯃꯤꯡꯁꯦꯜ ꯌꯦꯡꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯅ ꯀꯞꯄꯁꯨ ꯌꯥꯎꯏ ꯅꯤꯡꯉꯣꯜ ꯀꯥꯗꯅꯤ ꯐꯝꯖꯥꯎ ꯑꯗꯨꯗ ꯐꯝ ꯃꯈꯨꯠꯇ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯑꯗꯨꯕꯨ ꯄꯥꯏ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯉꯤ ꯎꯔꯦ ꯃꯥꯒꯤ ꯃꯥꯏꯊꯣꯡꯒꯤ ꯁꯛꯇꯝ ꯑꯗꯨ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯖꯩ ꯑꯩꯒꯤ ꯏꯁꯥꯁꯤꯗ ꯇꯧꯔꯛꯂꯤꯕ ꯂꯩꯅꯥ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯅ ꯀꯔꯤ ꯄꯥꯞ ꯅꯪꯖꯈꯤꯗꯨꯅ ꯑꯁꯨꯝꯅ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯁꯤꯗ ꯇꯧꯍꯜꯂꯤꯕꯅꯣ ꯑꯩ ꯃꯁꯤ ꯄꯥꯝꯗꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩ ꯈꯔꯥꯏ ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯂꯥꯅꯁꯨ ꯊꯣꯛ ꯉꯝꯗ꯭ꯔꯦ ꯏꯇꯥꯔꯣꯏ ꯑꯃꯠꯇꯒꯁꯨ ꯄꯨꯟꯕ ꯑꯩ ꯉꯝꯗ꯭ꯔꯦ ꯃꯁꯤꯕꯨ ꯀꯔꯤ ꯃꯇꯧ ꯀꯧꯕꯒꯦ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯂꯥꯏꯖꯥꯎ ꯊꯣꯛꯄꯒꯤ ꯂꯩꯅꯥ ꯑꯁꯤ ꯌꯥꯝꯅ ꯀꯤꯅ ꯂꯨꯅ ꯂꯧꯅꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯂꯩꯅꯥ ꯄꯛꯂꯤꯕ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯨꯅꯨ ꯂꯧꯅꯔꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯕꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯁꯦꯡꯕꯅꯤ ꯂꯩꯈꯥꯝ ꯃꯥꯒꯤ ꯐꯤꯕꯝꯗꯨ ꯁꯥꯊꯤꯔꯛꯏ ꯍꯦꯟꯅ ꯍꯦꯟꯖꯤꯜꯂꯛꯏ ꯊꯝꯕꯥꯜꯅꯨꯁꯨ ꯃꯁꯥꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯕ ꯉꯝꯗꯦ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯍꯥꯏꯔꯦ ꯏꯁꯥꯕꯤ ꯅꯆꯥ ꯅꯕꯣꯝꯒꯤ ꯑꯣꯏꯔꯤꯕ ꯃꯇꯧꯁꯦ ꯃꯃꯥ ꯑꯩꯗꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯑꯁꯨꯝꯅ ꯑꯁꯨꯝ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯅꯤ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯅꯤ ꯐꯕ ꯀꯧꯕꯁꯨ ꯂꯩꯇꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯊꯧꯔꯥꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯀꯔꯤꯁꯨ ꯈꯟꯒꯅꯨ ꯃꯃꯥ ꯃꯥꯏꯕ ꯑꯏꯕ ꯑꯃ ꯑꯩꯅ ꯀꯧꯈ꯭ꯔꯦ
mahak soidana hayeng lakani mahakna layenglabadi nasanupigi anabasi soidana fagadoribani ima amai bisigong leito nungsibanida ngasisu mahakna hingduna leiramlabadi ai amadi isagi awabase soidana pharamgani mifatta makoina samjakhrabi mabuk mapau aduk phabi ima amai bisigong leito lautuna duna hatkibani nungsi yamna nungsi imado adubu hausikti mahak sikri karidi upai lei mama thuin nungsa thiru hayeng phawbada ngairasi asumna hainaduna leiri hainakibagi matung inna mathangi numit aduda maiba lairen jang lakle wanglembana kura hekta changnasi haiduna mabu pusili mangol aduda phida ama thaduna phamthali wanglembana magi taloida taribra isa imungdu amukta mapalangda kauthuro hoi phagani haiduna imungda sangkre lairen jang ahal madam oire thaina mahakna pangal kalingai matamdadi singlon kaya landuna thapna tamna satuna anabagi layeng satharami hausikti pak hek chatpasu ngamdri lam khra sangni chathoklagana makhurudu hekta nai aduna kaya satrabani wanglembada magi marup amana paw asi hairabadagi nukhoi sanana maiba lairen zawda kanna haizaduna lai khurumbusi lakpina ba haibani maiba lairen zaw masunupi amaga yumdong pok amada makhoi anita leizabani aduna thengna mamna hanbasu yaroi thambalnuna masanupibu kauri imom mapalangda thoksi lai khurumna ba maiba lakli ima pabuna na sa igida lai khurumli base kaya da yam phagani haiba nengtre hai adumna haiba phate ko matang saba mada soidna phadoini lause na papa thongna sungai asi haiduna masanupibu makhut samduna mabalda puthoi lairen jaw wangang leirambani hek yengdubada thongjil adudagi thoglakliba nupi masadubu hek uri nupi masadugi sengnungsak adubu urubada magi haksangdo koktagi ton phawu tu kyaw sungki ngakna nupi masaduda yengi wanglembana kura mani isa nupi haibdo amai mamit masapuma laijaw thokduna leire kura namukta phanabu yengbiram lairen jaw matau amada dumak leiri matau aduda wanglembana amuka kura kaidobiragi kura wakal tabirabra lairen jaw nairei nasa nupi sidi isu nupi duga senglau sak othokna manakreda yumda lehobi aigi isu nupi do oirabo hek khalure isu gi mingdi kari kawi ipu nasu gi mingdi leikham kawi haiba aigi isu dugi mingna khoisu kawi isan chanabugum tawida masibu tabada wanglemba amadi thambalnu makoi ani lairen zawda tingak yengi thambalnuna kari haiba khura khoisu haiba aigi isu khoisu kawba amale ipu isu ani ta leizabani khura sahi kayagi mamangda aigi isanupi mamingna khoisu kawbi ama mafam khangdana mangki isa leikhamgi phaibokni mahakna ahalni khuragi isudo khuragi asengba ira mayek seng amukta haibiyuba yamna langtakna na hangsai magi matau adubu ubada lairen jawna asengma yawa pumba haidui nate aigidi isa isu amata leite nongma aina lai khuruma satlubagi thenglakpa matamda halakpada isu nupiduga thengnakibani aigisu kana leitabaduda aina mabu nungsiraduna isu sam yokibani madu nakhoigi nasana mom oire mani khura mahak aigi isani mahak aigi isa khoizuni khura isa do hosik leiribra leiri aigi nakta yam lungaina leiri khura adudi ai isaga ukta sak una saki isagi masakto uraktaba kumsa yamlakli ai isabu yamna uniki haina mamittagi mapibu tarakli lairen jangna hoi haina haire laithawado hana tawkisi haiduna lai khurumba hauri maiba lairen jangna khoizu leikham mai thai mekhu aduna leikhamgi masada thokliba laijaw aduda waihali masapuma waihali laikang humba haiba laigi thorum adu pangthoi asumna lai khurumba loikre wakra hairamnaga mahak satkre nongmanini leibaga leikham magi masada thoklama laijaw adu loina kangsingkre pharakli masida mahak yam harauzari numidang wairam amani yum madu tamna lairen jaw masunupi duga loina na sanglai lai khoizu sahi kayagi matungda nungsiraba mahakki mayum adubu ubada
milu anida pirang na pumthum thongkri chensinduna. Ima, pabung, nasa khoisu lai, ima nangbu tabro, ima. Imungda lairamba thambalnu ikhang khangawdana adugumlaba khonjel ama mapaldagi tarakpaduda iping-pingna mahak mapalda thoi. Mapal aduda mahaki mangkraba masanupi ahal aduna lairambadu ubada mahak swai lawi. Sumangda satkum thaduna masanupi adubu mathada chena konsinjay aduga kapjay. Imagi khoisu, isagi saktamba among uba pangsapase. Ima peli, karigino nang nasuk kuibase, namana ba iko'y ginagdalaktaba. Nang iko'y munungsidabra. Ima. Imungdagi wanglimbaga laikhamgasu thoklatli. Mapamasa amuk konari madugi matungda masimanaw ani amuk lingkoni. Ichimgi laikham, ichilay. Nako'y ginagda ichilay. Lairenzaw naman yogsarakpa masunupi adubu. Harupam satpam aduda mapam sana sinaramduna kambayada mahak chatkirami. Hawzikti thambalnu magi punsigi awabu pumbaloy na kokle masagi saktam uzarabada sirabasu yare haina phawba khanjari. Harauzari nungaizari awaba amatta magi masada leitari. Nongma thagoy amuk laktuna mahakna likhidabu wari adubu amuk lirai. Khoizu laikhamna mai thakibagi wari aduni. Asina sumadom loi khoizu laikhamgi haurakphamgi wari sisinaphamgi wari kaya ama leiramgani. Madu pumba kumsindum lizabadi ngamdre. Adungai kege urat thangbi hanga nungbalgi kharang khoinu saga makhoi anina unaduna sanakhi wari amakhakni. Nungbal khoinu sada hai. Patho ikoi ani ngate lausang thakta unaduna wagi basi khongbasi. Numit adu yawji phawba ikoi ani basi khongba yade. Nangsu mongba naral yaida khonggano. Aisu khongloi. Pathau naiba yawaduda aisu hoyare. Ikoi ani basi khongloisi. Numit aduda oina khonglasi. Asumna hainaduna makoi ani mongba maral yaida hanakri. Adubu makoi anigi marakta kanagumba amana wagi barsi adubu mayum maral yaida khongkri. Wahaw asidagi makoi ani mari yetnarami. Wagi barsi khongi khongdi haibagi wahawdagi yennarakpa mahay aduna kona thangdadi asumna hainari. Pari pathau nasu wagi basibu naral yaida khongdi haibanina laigi sanging yenglasi. Lairiba khoizu mapalasi khambi maibu tharasi asumsumda wayelasi. Asumna tausi haibasida hoi hainaduna makoi anina khoizu mapalbu mai tharami. Adumna mai tharabada tangoina kege thangbihangida humlabada kege thangbihanna lali haina khanglaki. Karigini tau oidaba yawana asum masana ngangbade hozikti laigi wayel phangli. Mai thiraba kege thangbihandu ikaibana tangsa mai thongdu malem leidagi haigalakidare. Thawdo asidagi hauna khoizu laikham mai thabasi hawdokkirami. Kegegi urat thangbihanna lali haiba khangduna makut tungbunna punki haiduna mafam adubu tawul haina kaunaki. Asumna madugi numit adudagi khoizu tolongba haina maming chatki. Asumna nongthakki laibu maikhuna tai haiduna kasa haiba nongthakki laibu ningsingki. Chakmom khambi maika khulna kasa pauktakhoi khoizu tolombana lamlen ithomlen thonglen taibi lang thabalda thonglen manam sinna khoizu mapal phauki. Asumna moirangi lam tawbul lamangdong khoizu manda khoizu hobana lang thabal haina khangnaba lamdasu khoizu hauki. Khoizu asi manam nungsibana chinghi phutba matamda mana amadi lei hapnai. Leikaida asiana akitu sumu leirabadi yum amadi yumgi akoibada khoizu laikham mai thadoknai. Yumda angangna akitu sumna kaplau matamdasu khoizu laikham mai thadoknai. Yumgi manungda khoizu laikham thau matamda laning thawkada pusinate phatte khoizu laikhamna aphattaba lai tanthoi aduga laikhamna aphaba lai khamjini. Yumgi akoibada khoizu laikhamna paringan thaduna thamnai. Khoizu laikham phawkobda sizinai. Aduga kum amagi phau karakpa matamda kaigi mamangda khoizu laikham mai thanai. Kaigi sithik marida khoizu laikham thetnai. Asumna tawbasina phauda mangtakte phawaibi imana chanbi haina thajanai. Lai haraubadasu khoizu laikham yaudaba yade.
ꯂꯥꯏꯖ ꯏꯀꯧꯕ ꯂꯣꯏꯔꯒ ꯂꯥꯏ ꯍꯔꯥꯎꯕ ꯍꯧꯅꯕ ꯈꯣꯏꯖꯨ ꯂꯝ ꯑꯣꯛꯁꯛꯏ꯫ ꯂꯥꯏ ꯄꯨꯈꯠꯂꯛꯄꯗ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯊꯥꯔꯤꯕꯁꯤꯕꯨ ꯈꯣꯏꯖꯨ ꯇꯣꯂꯣꯡꯃꯩ ꯀꯧꯏ꯫ ꯑꯁꯨꯝꯅ ꯑꯣꯛꯅꯕ ꯊꯛꯁꯤ ꯈꯥꯁꯤ ꯎꯠꯄꯕꯨ ꯈꯣꯏꯖꯨ ꯂꯝ ꯑꯣꯛ ꯁꯛꯄ ꯍꯥꯏꯅ ꯂꯨꯊꯥꯡꯀꯣꯛꯇꯒꯤ ꯍꯧꯅ ꯄꯣꯏꯔꯩꯅ ꯁꯩꯁꯛꯅ ꯋꯥꯉꯝꯅ ꯇꯦꯡꯊꯥꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯌꯥꯎꯈ꯭ꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯃꯤꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯅꯕ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯍꯥꯏꯖꯔꯤ꯫